ꯃꯌꯥꯝꯕꯨ ꯍꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯇꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯔꯀꯥꯔꯨ ꯋꯥꯔꯤꯄꯇꯥ ꯃꯨꯚꯤ ꯑꯁꯤ IMDbꯗ 6.2 ꯐꯪꯈꯤ ꯑꯗꯨꯒ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯄꯔꯁꯨꯔꯥꯝꯅ ꯑꯣꯏꯈꯤ ꯐꯤꯂꯝ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯅ ꯃꯍꯦꯁ ꯕꯥꯕꯨ ꯑꯃꯁꯨꯡ ꯀ꯭ꯔꯤꯇꯤ ꯁꯨꯔꯦꯁ ꯐꯤꯂꯝ ꯑꯁꯤꯗ ꯇꯥꯛꯂꯤꯕ ꯑꯁꯤꯅ ꯏꯆꯝ ꯆꯝꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯕꯦꯡꯛꯀꯤ ꯃꯤꯁꯤꯡꯅ ꯀꯔꯝꯅ ꯂꯨꯠ ꯇꯧꯕꯤꯈꯤ ꯑꯃꯁꯨꯡ ꯕꯦꯡꯛꯗꯒꯤ ꯁꯦꯟꯖꯥꯎ ꯆꯥꯎꯅ ꯄꯨꯁꯜꯂꯒ पैसासिंग अदुना प्रजा मयामदा खांगनदबि सिंगनबगी मवंग अदुबु उत्पा फिल्मनि मूवी सिगी होपा मतमदा माहिगी मपाना बैंकदा पैसा सिंगबगी मतम अदो मतम खरदग पिपियु हाइदुना हाइजरमी बैंकि मिसिंगना मपा अदुदा नंगना हाइरकलिबासे सही खुदिंगी समाय दुम हाइदुना लेरबनि हदक्ति अरोय नंगी लंथुम सिंगसे निलाम लावरनि हाइदुना हाइरमी मदुदा माहिगी मपाना आइगी लंथुम से निलाम लावगी पतारगदि आइगी लेकायदा आइगी जसे कमदौ तुरिगे हाइदुना हंजरमी बैंकि मी अदुना नंगना कपसनगे लावसनगेरा आइगी खोंग कोला कपकेरा उपाय लेते हाइदुना माही मपा अदुना हाइरमी वा पुमनमा अदुसु माहीना लामना तादुना लेजरमी बैंक चलाइरिबासे इमोशन चलाइब नते नीति नियम की मतुइना चलाइरिबनि अदुना नंगी लंथुमसिंगदो हयेंदि सोदना निलाम लावगनि हाइदुना हाइरमी माही मपाना था तरुतक पिपिखो हाइदुना हंजन हंजन हाइजरमी अदुबु आई थबक चली चक्रो चलो हाइदुना बैंकि मी अदुना माही मपा उता थोपिरमी मथवाई नुवाइतबो वाखंगी लोइना माहिगी मपा अदु बैंकतुदगी कप थोलखी अदुगा माहिना मपागी मतो अदु येंबदा याम नुवाइचरमदे नुमिदांदा मिपुम खुदिमंग लतुमना खरबसु माहिगी मपा ले तुंबा यारमदे अदुगा माहिगी मपा अमसु ममा वाइसन अदुना लेरमी माहिगी ममाना माहिगी मपादा बैंकि सेल अदुबा सिंगबंग ngamdoribra हाइदुना हंगनमी मदुर मपा अदुना ngamdौ मांदे अइमी खुदिमंग हांगलुरबनी अदुबु उपाय लेते हय नोंगालपा मतमदा करी थोकदबनो हाइदुना मपा अदु वाजरमी माकी नुपीना हारखी ईश्वरना थोंग अमा लोंजंगी तारगदी थोंग अमदी हांबी हाइनसु हाइनबनी ममागा मपागना वारी सानबा अदु माहिदु तुमिना तादुना लेजरमी नोंगालपा मतमददी माहिना तुम हौगलपा मतमदा ममागा मपागा दुदी माके मिट मांगदा थौरी यानदुना सीदुना लेबा थेंदरमी अपिकपा माही कई तौजगदबनो खंजरमदे ममागा मपागा सिबगी पावदु लेकाय बंबता अदुना मखोय युम तमना लेकाय मिसिंग अदु लोइना थोमजलमी मखोय युम अदुदा माहिगी वजानसु मफम अदुदा लाक्तुना माहिबु थेमजरमी माहिना कपतुना महाकी वजादुना महाकपु ऑर्फनेसदा थमनबैदमक्ता पुबा थोलपा मतमदा मपा अदुना चिठी अमा इदुना थममी चिठी अदुगी मरोल अदुदा हाइरि अखोयसु खंगी अखोयना नंगोंदा यामना नीति नियम कायबा थबक कया मरुम तौबिरे अखोयना सिबा मतमदा नंगसु अखोयसे थमोय पांदबदौना पुबदि ngamloi अखोयना नंगसे अखोय मिटमांगदा चावरपा अदु येंजबा पामजबनी नंगी हैथोय सिंथोरेबा कयादसु उजबा पामजबनी अदुबु दाव यादबा हाइगद्रा मदुमक्ति ओइथोक्त्रे अखोयना नंगोंदा पिनिंगाय करिमता लेते सुमनतगी मसिगी लुपा चपी अमखक्ता से नंगोंदा खुदोल ओइना तमंबा नतना माहिगी मयुमदा माहिगी मपा ममा सिबा तारगसु सरकारगी थबति कायबा यादि हाइदुना खुदगदुदा माहिगी मयुम अदु निलाम लावरमी निलाम लावो मतमदा सरकारगी मी अदुना गवर्नमेंट ऑप्शन रेट हाइदुना लावथोलकी अदुगा लुपा 15,000 हाइदुना हाइरमी वाइदु ता मतमदा माहिना महाकी ओजादा गवर्नमेंट ऑप्शन रेट हाइजे करिनो हाइदुना हंजरमी मसिना खोगी मार्केट वैल्यू हाइबदी मार्केट ना खोगी ममल से क्या लेबनो हाइबदुनी हाइदुना माकी ओजादुना हाइरमी माहिना खजरमी अखोई मुंग मनुंगी ममन सिबु सुमनतगी लुपा 15,000 रा हाइदुना मथवाई नुंगाइजरमदे असुम तोदुना माहि अदु मपाना पिरंबा लुपा अमदु पाइदुना महाकी ओजागा लोइनाना ऑर्फनेज तमना लाक्लमी अदुगा ऑर्फनेज अदुगी फादर दुदा महाकी ओजाना माहिबु सिनरमी माहिना मपाना पिरंबा लुपा अमदु येंजरदुना ममांग तक्ता मपागा मागा वाई सानिगिबा अदु नुंसिंगनमी मदुरा माहिना मपादा हंगनमी ख्वाइदगी कनबा मिसिबु कनानो नंगदि यामना कल्ली मदुरा मपाना हारकी अइदि ख्वाइदगी कनबा मी नते अदु तारगदि ख्वाइदगी कल्लिबा मिसि कनानो हादुना माहिना मपादा हंगनमी मदुरा मपाना हारकी कनागुंबा मी अमतगी पैसा तोनबा मी अदो मांगसे ख्वाइदगी कनबा मिसंगनि अदुगा पैसा तोनबा मतमदा पैसा तोरिबसिंग अदो लोइना खोंगतपा ngam तारगदि मदुना ख्वाइदगी हेना कनबा मी अदु ओइगनि माहिना खुंगंग अदुदा हराव कुमै थोपा मतमदा टेटू हकपा नुपी हनुबी अमा लेरमी माकी मनाक्ता चंगदुना माकी मंगक्ता टेटू हंगनबगीदमक्ता हाइबा मतमदा नुपी अदुना कृष्णगी फोटो हाउ हाइरबरा नत्रगा सुपरस्टार चिरंजीवी हाउ हाइरबरा हाइदुना हंगनमी मदुरा माहिना मपाना पिरंबा लुपा अमदो मंगक्ता हकपियो हाइदुना हनुबीदुदा हलमी मतम खरगी मतुंगदि माहि चौरक्तुना महाक अमेरिकादा लाखी अदुगा अमेरिकादा महाना प्राइवेट बैंक अमा हांतोलदुना बैंक अदुदा पैसा लोन पिथोक पिसिंगी तौबा थबक तौरमी माना मिंगोंदा लोन थादगिबसिंग अदुगी इंटरेस्ट खोमरुबा मतुंगदा महाक मागी गारी दु तोंगदुना लाक्लमी
ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯍꯨꯔꯥꯟꯕ ꯈꯔꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯍꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯣ ꯑꯗꯨꯒ ꯅꯪꯒꯤ ꯕꯦꯒꯇꯨ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯤ ꯇꯥꯁꯟꯅꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯗꯨꯅ ꯒꯤꯇꯔ ꯑꯃ ꯄꯥꯏꯔꯒ ꯃꯍꯤ ꯒꯥꯔꯤꯒꯤ ꯃꯤꯡꯆꯦꯟ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯍꯤ ꯃꯃꯤꯡꯁꯤ ꯃꯁꯤꯗ ꯃꯍꯦꯁ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯧꯏ꯫ ꯃꯍꯦꯁꯀꯤ ꯑꯁꯝꯕꯤꯅꯤ ꯃꯍꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯍꯤꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯗꯨꯅ ꯅꯪꯅ ꯄꯩꯁꯥ ꯅꯤꯕ ꯃꯇꯝꯗ ꯑꯗꯥꯝ ꯇꯔꯃꯥ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝ ꯉꯛꯇꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ, ꯂꯣꯟ ꯃꯆꯥ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀꯩꯒꯤꯅꯣ ꯅꯪꯅ ꯒꯥꯔꯤ ꯃꯌꯥꯝ ꯊꯠꯆꯤꯟꯗꯨꯅ ꯕꯥꯏꯛ ꯃꯌꯥꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯜꯂꯤꯕꯁꯦ? ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯁꯦ ꯅꯉꯣꯟꯗꯒꯤ ꯄꯩꯁꯥ ꯃꯨꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ, ꯑꯣ ꯅꯣꯏꯁꯦ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯑꯗꯨꯒ ꯑꯩꯗꯤ ꯁꯨꯝꯅꯇꯒꯤ ꯅꯉꯣꯟꯗ ꯂꯣꯟ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯑꯣꯐꯤꯁꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯤ ꯐꯥꯏꯅꯥꯟꯁ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ 2005ꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯟꯇꯔꯦꯁ ꯔꯦꯠꯁꯤꯡ ꯑꯗꯨꯁꯨ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯥꯡ 7 ꯌꯧꯕ ꯃꯇꯝꯗ ꯏꯟꯇꯔꯦꯁꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯧꯍꯜꯂꯛꯇ꯭ꯔꯒꯗꯤ ꯅꯈꯣꯏ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯤꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯀꯩꯅ ꯊꯦꯕ ꯑꯃꯒ ꯗꯦꯠ ꯇꯧꯅ ꯇꯥꯔꯗꯤ ꯀꯝꯗꯧꯒꯅꯤ? ꯃꯗꯨꯅꯤ ꯊꯣꯛꯇꯣꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯅ ꯏꯟꯇꯔꯦꯁ ꯄꯤꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯗꯦꯠꯇꯨꯃꯛꯅꯤ ꯊꯣꯛꯇꯣꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯤꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯃꯍꯤꯒꯤ ꯃꯅꯒꯅ ꯈꯣꯡꯕꯥꯡꯅ ꯀꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯅ ꯃꯍꯤꯒꯤ ꯐꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯃꯍꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯤꯁꯣꯔꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯈꯣꯝꯒꯗꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯣꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯃꯤꯅ ꯈꯣꯡꯕꯥꯡ ꯀꯥꯎꯔꯛꯇꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯤꯅ ꯀꯤꯁꯣꯔꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯤꯁꯣꯔꯅ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏ ꯀꯥꯡꯕꯨꯗꯣ ꯉꯁꯤꯗꯤ ꯂꯣꯏꯖꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ꯫ ꯃꯍꯤꯅ ꯅꯨꯄꯥ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯪꯒꯤ ꯅꯈꯣꯡ ꯑꯁꯦ ꯌꯥꯝꯅ ꯂꯤꯡꯉꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯁꯦ ꯑꯃꯦꯔꯤꯀꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯟꯗꯤꯌꯥꯅꯤ꯫ ꯗꯣꯂꯔ ꯑꯃꯒ ꯏꯟꯗꯤꯌꯥꯒꯤ ꯂꯨꯄꯥ 52ꯒ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯣꯡꯕꯥꯡ ꯑꯃ ꯀꯥꯎꯔꯕꯅꯤꯅ ꯑꯩꯅ ꯈꯣꯡꯕꯥꯡ 52ꯅꯤ ꯁꯤꯡꯗꯣꯔꯤꯕꯁꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯤ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯤꯅ ꯃꯈꯣꯏꯕꯨ ꯑꯃꯃꯝꯇꯪ ꯍꯥꯟꯅ ꯐꯨꯔꯝꯃꯤ꯫ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯤꯡꯈꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯤꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯤꯇꯔ ꯑꯗꯨꯕꯨ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯩꯁꯥ ꯁꯨꯡꯃꯨ ꯍꯨꯔꯥꯟꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯐꯨꯔꯝꯗꯨꯅ ꯃꯍꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯡꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯤꯁꯣꯔ ꯑꯃꯁꯨꯡ ꯃꯍꯤ ꯄꯩꯁꯥ ꯏꯟꯇꯔꯦꯁ ꯈꯣꯝꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯃꯌꯥꯝ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯄꯩꯁꯥꯗꯨ ꯈꯣꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯕꯨ ꯈꯣꯝꯕ ꯂꯥꯛꯂꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯈꯣꯝꯕ ꯂꯥꯛꯄꯗ ꯆꯪꯂꯤꯕ ꯄꯩꯁꯥꯁꯤꯅ ꯍꯦꯜꯂꯤ꯫ ꯃꯗꯨꯅ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ, ꯄꯩꯁꯥ ꯄꯨꯈ꯭ꯔꯒ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇꯕ ꯑꯁꯦ ꯕꯁꯇ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯃꯤꯆꯤ ꯈꯜꯂꯝꯃꯒ ꯆꯠꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯍꯟꯒꯗꯕꯅꯤ꯫ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯈꯤꯕ ꯃꯤꯁꯤꯡꯁꯦ꯫ ꯃꯈꯣꯏꯅ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯂꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗꯤ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨ ꯅꯣꯡꯃꯩ ꯀꯥꯞꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯤ ꯀꯔꯤꯁꯨ ꯀꯤꯗꯅ ꯃꯥꯐꯤꯌꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯄꯨꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨ ꯅꯣꯡꯃꯩꯁꯨ ꯀꯥꯞꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯗꯨꯅ ꯅꯝꯗꯅ ꯃꯍꯥꯛꯀꯤ ꯏꯟꯇꯔꯦꯁ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯄꯩꯁꯥ ꯊꯧꯕ ꯉꯝꯕ ꯃꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ꯫ ꯁꯤꯟ ꯑꯃꯗꯅ ꯀꯂꯥꯕꯇꯤ ꯑꯗꯨ ꯀꯁꯤꯅꯣ ꯑꯃꯗ ꯖꯨꯋꯥ ꯁꯥꯟꯅꯔꯗꯨꯅ ꯄꯩꯁꯥ ꯂꯣꯏꯅ ꯃꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯀꯌꯥ ꯃꯔꯨꯝ ꯄꯨꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯁꯤꯅꯣ ꯑꯗꯨꯗ ꯖꯨꯋꯥ ꯁꯥꯟꯅꯕ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯇꯣꯡꯂꯕꯗꯤ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏ ꯁꯤꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯄꯥꯏꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯒꯨꯟꯗꯥ ꯀꯌꯥ ꯉꯥꯛꯇꯅꯤ꯫ ꯀꯂꯥꯕꯇꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯀꯂꯥꯕꯇꯤꯗ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯄꯩꯁꯥ ꯄꯨꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯗꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯈꯣꯏꯗꯒꯤ ꯄꯨꯔꯨꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯖꯨꯍꯥꯗ ꯂꯣꯏꯅ ꯁꯥꯟꯅꯊꯣꯛꯄꯅꯤꯅꯦ꯫ ꯍꯞꯇꯥ ꯑꯃꯈꯛꯇꯅꯤ ꯃꯇꯝ ꯄꯤꯔꯤꯕꯁꯦ, ꯀꯝꯗꯧꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯂꯥꯕꯇꯤꯅ ꯀꯁꯤꯅꯣ ꯑꯅꯧꯕ ꯑꯃ ꯂꯩꯔꯦ, ꯃꯁꯤꯗꯩꯗ ꯖꯦꯛꯄꯣꯠꯅꯤ ꯁꯥꯟꯅꯗꯣꯔꯤꯕꯁꯦ, ꯗꯣꯂꯔ 10,000ꯗꯒꯤ ꯁꯥꯟꯅꯕ ꯍꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ 10,000 ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯂꯧꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯡꯛ ꯑꯃꯠꯇꯅ ꯑꯩꯈꯣꯏꯗ ꯂꯣꯟ ꯄꯤꯌꯨꯁꯨ ꯌꯥꯔꯣꯏ꯫ ꯃꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯇꯦꯂꯨꯒꯨꯒꯤ ꯃꯁꯤꯗꯩꯗ ꯃꯍꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯏꯗꯨꯅ ꯑꯃ ꯂꯩ, ꯃꯗꯨꯗꯒꯤ ꯄꯩꯁꯥ ꯄꯨꯕ ꯌꯥꯒꯅꯤ꯫ ꯃꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅꯅꯦ ꯃꯗꯨꯗꯒꯤ ꯄꯩꯁꯥ ꯄꯨꯕ ꯆꯠꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯗꯥꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯅꯤ, ꯆꯦ ꯆꯥꯡ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ, ꯀꯔꯦꯛꯇꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯥꯎ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯔꯛꯂꯤꯕ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯗ ꯃꯥꯡꯍꯟꯈꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯗꯨꯅ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯑꯐꯕ ꯀꯔꯦꯛꯇꯔ ꯑꯃ ꯁꯥꯔꯒ ꯄꯩꯁꯥ ꯄꯨ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯀꯂꯥꯕꯇꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫
Mahi amasung Kishore adu akhoi company si chakhonabaidamakta Tele gi anova software upgrade ama lai madu laisira haiduna harami madura hanagi dum sizinaba yaidubu kadawrage anova leiraga paisa mangnabni haiduna asum wai sanaduna lakpa matamda Mahi amasung Kalabati yaisinarami Kalabati du yamna ningthijaraba yamna gyan taba nupi amagi phijol seladuna Mahi gi manakta lakhibani Mahina Kalabati bu ahanbai uruba matamda pungaw ngawki Mahina nangbu ningthijana chalu yadra haiduna harami aduga laising adu khomjamba matamda ai sirasu yai laising asidi mangbu yaro ai pekha kuidre haiduna yamna gyan taba nupi ma saduna lerami Kalabati ne haraki ai class anabagi damakta ai ja hathu lakpada nangol thomjan kre ai bunga pigani bus nangdaba tare haiduna mahak bus ki matungda koitan tana sanarami mato adu uba matamda Mahina bus te tanaba phangjaradi fani haiduna khanduna leijarami duga bus e kakakkiba matamda Mahi yamna haraujarami Mahina Kishoreda isai ma tabra aingonda isai ma tai haduna harami Kishorena tadi haduna hajarami masi Mahina Kalabati gi unaruba matamda mahakki manada background music te isai ama salapa gumbani mahak henaba matamda lohombagi music ni nengonda taribase haduna harami nongalakpa matamdadi Mahi amasung Kishore mahakki office ta lerami aduga mi yamna loan lawba lakpa matamda nangi passport expire oirabnina lawba yaroi haduna Kishorena harami nupaduna yanaba honabiyu haiduna haiba matamda Kishorena makhoi office adugi niti niyom adu haiduna lerami maduragini Mahina nangi rules and regulation mayamado thelaga thambaka tawge asum mingona coaching pibai type ngangdu leidubo haiduna cherami tanjadura Kalabati edu yamna ningthijaraba sari ama seladuna makhoi office adu laklami matodu uba matamda Mahina Kalabati bu kauna baidamakta Kishorena harami Kishorena Kalabati da mafam asida kadawa lakpibno haiduna haiba matamda ai $10,000 gi loan ama lawu pami haiduna harami madura che changani nangi passport piu haiduna haiba matamda Kalabati gi passport amasung mahakki mari leinaba che chang khudima adudi mahana paisa puruba gangster sing aduda isau langduna langchanduna aina nakhoi paisa singlaba matamda che chang che lawba lakani haiduna saurga pithomba ngaktani maramaduna che chang amta yaudi haiduna harami che chang yauduna loan piba ngamoi haiduna Kishorena haiba matamda aise yamna problem leireduna toyebani ai wai samtri tabiyu haiduna haiba matamda Kishorena ikhodi matam sangde yamna chili kona sanarasi akhoi niti niyom sing asibu arakpa mi khudi makta sum coaching piduna legira haiduna Mahida yaiduna nganglami Kishore gi wahairu ta matamda Mahina nambu kai thawak legene kyam chingene mai warsa taji ka torge haiduna Mahina Kishorena harami maduragdi Mahina wari du liro haiduna tarami Kalabati ne yamna nungaitaba mawong saraduna mahana sei mapan surukpa matamda mahaki mama pasa laikidre mahase orphanage ta charakpuni aduga sarsadugi fatherna mahakpu America da tharakhibani haiduna harami Kishorena Mahida onjaraga masi warisidi nanga manaina madura Mahina harki miga aiga manarambasu yai keno manaba mayam leina haiduna phana khantonglami ai mafam khudimakta thabak kya tawi part time oinasu ai paisa yam tale adubu hojiti paikha laksalakle aina thabak su sumsuduna leitaragadi aina paikhada ma karamna score togani yum leibagi bhara dagi chana thangbadagi asiguma paisa mayam sing ase yaw taragadi karamna hingani maramaduna paikhasu thanaba amasung masigi khars mayam singsu manage tawnabai damaktani aina $10,000 pame haibase haiduna harami aduga exam fee su thiduribani haiduna harami Mahina harki phai kana hono nang top ta paikha pass taw ngamgani adubu che chang yauduna aina karamna loan piduribano madura Kalabati ne mu haraki aigi wakhalon se yamna chawi aina ne kana rajara bangang sing mayam ma yoktribni makoida hela musu education kya piduribani maramaduna masigi goal se phangnabai damata ai lohonglarkum sira haiduna baw kalibani wai ruta matamda Mahina lohongdaba yaroi kadawi lohongoi dunimno aigi maraba kya dungumba thabak tawle adu makhoi lohongina haiduna Mahina pakachaduna hajarami nana lohongloi haiba decision ado thuna hanto nangi loan ado ai piraga loire kadaroge haiduna paisa du piba yarami wai ruta matamda Kalabati di yamna haraujarami adu Kishore punganglami asum tawduna Mahina Kalabati da mahakki loan gi sanpham adu pirami aduga mobile phone number piu haiduna su harami karigidamaktuno haiduna haiba matamda interest komba laknabagidamaktani haiduna harami akhoi office ki niyom oina tang 8 pawki manungde interest khudima ado loina thanglagadabani aduga tang 3 ta notification hana tharakani madugidamaktani haiduna harami aduga tang 8 gi matungda karigomba paisa singba lakta tagredi haiduna haiba matamda
मधु ताने महागोने नंगी ननाक्ता लाकने हाना किशोरना कलावती धरमी माहिना किशोरदा मधुगी कंडीशन अदुदी यौदो मानदेदा हाइदुना हाइजरमी असुम तौदुना कलावती न महाके फोन नंबर दो माहिदा पिरमी माहिना पैसादु पाइजरदुना चुपचरदुना मसिगी पैसासिंग असे आई मफम चाना लोइना सिजिनगनी हाइदुना हारमी मधुदा माहिना सोराखि नंग एग्जाम दो निथिना थालुचु कलावती माहिदना तुम्बमदाय खुदिंगदा फतबा लाई लाक्तबो ओइसनु हाइदुना मफम दुई चखिबा मतमदा माहिदु हराउदुना नोक्तुना लेजाहौबी माहिना किशोर हरकी माकी मसमदा थेलक्लिबा लैसिंग असे बातिल अमा थलोइद्रने वाहिरु ता मतमदा किशोरना तनबा याय हाइदुना मथंदा हाइजरमी कलावती दु बेंगतुदगी यामना हराउना थोलक्तुना माकी ममानबिगी मनाक्ता लाक्लमी अदुगा मखोयसे क्लब चनबैदमुक्ता गाड़ी दु क्लब थौ हाइदुना हारमी माही लंबीदा कलावती बु तानरमी अदुगा हौजिक महाना तानरक्लिबा असे करिगुंबा आइगी असेंगमसे महाना खंगिबा तारगदी नातै चारोय मरम अदुना मनानकप कॉलेज अमर थौ हाइदुना गहाकी गाड़ी दु मनानकप कॉलेज अमर थौलमे उपाय लेत्रबा कलावती महाक तन्ना कॉलेज अदु चंगलखि अदुगा कॉलेज अदुगी छात्र सादुना मफम अदु चंगलप मतमदा माहिना महापु कोइतान तानरमी अदुगा कॉलेज अदुदा करि तमलिबनो हाइदुना महाक खांदोके हाइदुना लाखिबनी अदुना महाना इन्फॉर्मेशन टेक्नोलॉजी की डिपार्टमेंट संखिबा अदु उबा मतमदा कलावती सी महाना तमीबसे असेंगबो ओइरमाले हाइदुना हराउजना मफम अदुरी चटकिरमी माहिना किशोरदा आइसे लोहोंबा यारबा मतमदा ओइरबरा हाइदुना हाइबा मतमदा याबुदी यारे अदुबा कलावती बा मिंगसिबो होजिकि मतमसिदा बुकनाना कौनरिबगे हाइदुना हारमी मदुरा माहिना हरकी महाकी मम्मिंग असे नेशनल अवार्ड फंगबा मीगी मम्मिंग मानद्रो अदो आइसे लोहोंबगी चहीदो यौरब्राने हाइदुना हंगबा मतमदा अंगांग याम ओइरिदा हाइदुना किशोरना हाइजरमी नंग अदुमाय अदुम हाइदुना लेर मीजु अदुमाय अदुम हाइना लेरनी हाइदुना माहिना किशोरदा हाइरमी नुमिदांगी मतमदा माहिना कलावतीदा मेसेज थारमी अदुगा कतौरगी हाइदुना हंगबा मतमदा ओ आइंगोंदा मु ओटपी नेबिबा लाइना तौइसे हाइदुना मथंदा खंजरमी अदुगा माना लेरिबा मफम दुदी कसिनोदा जुहार सानबनी आई लाइब्रेरीदा लाइक पारी हाइदुना मान मेसेज अदु हलमी मेसेज अदु उबा मतमदा माहिना यमुने मसिगी नुपी मचासे अहिंगी पुंग अमा मखाइ ताबा मतमसिदा लाइब्रेरीदा लाइक पारी हाइसे कयादा फक्रबनो मदुरा किशोरना हाकि अहिंगी पुंग अमा मखाइसिदा कनागी लाइब्रेरी न हांगमद्रिबसिबो मदुरा माहिना वाखन फदोदुना लाइक पागेदिने स्ट्रीट बेंगी मखादा चंगगा पासु पानबनी नंगना लाइक पाबी मोसे खांगरो यारे हाइदुना माहिना किशोरबु तुमि लैना हारमी माहिना किशोर हारमी कलावती लोहोंगा लाक्तारगदी माग मफम असिदा लाक्लनी मरम अदुना नंग युम असि थादोक्तुना अतोपा जगा अमदा लैनबो होनो हयें कोनने अइसे पुक फते हारकनी नंगना अइदि नुपीदुना नंगसे फजना सिजिनरगा नंथोकपिरमदौ मालिदा हाइदुना किशोरना माहिदा हाइबा मतमदा माहिदु यामना सावरमी नंबु पंदिलो अफवा वखल खलुने हाइदुना माहिदु यामना सावजरमी माहिना हक्सांग फरोइने तुमुने यारिने हाइदुना मेसेज हनबा मतमदा यामना फै अगिदमता यामना खनबी हाइदुना लब सिंबल थारपा मतमदा माहिदु यामना हराउजरमी नोंगालपा मतमदा कलावती दु युंगाउदना ममि फागली हौगलपा मतमदा माहिना मेसेज थारक्लमी मेसेज अदु उबा मतमदा महाकी मनिंगदा महाकी लेनलोड अदुना मखोइदगी पैसा थौबा टाइमिंग अदु ताबा ओरमी मदुदगिदी माहिना गुड मॉर्निंग हरपा मतम महाना बेड मॉर्निंग हाइदुना हरमी मदुदा माहिना कदौरगे हाइदुना फोन तौदुना हंगपा मतमदा नंगना पिरक्पा लोनगी पैसादो अइना एग्जाम फी थीबा चटपा मतमदा पैजे एग्जाम थाबा फंगलोइदुदी लास्ट डेट ओइदुना मतम हेंग्रे हाइरक्तुना फाइन तारे हाइदुना हरई अइदि हिंबु हिंनिंग्रे अंगांग ओइरिगिदगी मसिगिदमक्ता होनजरक्पनि हाइदुना माहिदा कदर फदर गांगसिलमी एग्जाम से थाबा फंगद्रगदी अइ सोइना सिजरगनी अदुगा अइना सिखर मतुंगदा अइ सिर मतुंगी मथौं ममे पुनमासे नंगना तौ अइगिना हाइबदा नंगना तना संसारसिदा कनामता लेत्रे वाहैरुता मतमदा माहि याम हराउजरमी अदुगा महाना किशोरबु कौरतुना नंगना हौजिक हाइगिबदा मुका हारो हाइदुना लाउडस्पीकर थमदुना किशोरबु ताहलमी अदुगा नंगना तना संसारसिदा कनामता लेत्रे हाइदुना मुहना हारकी वाहैरुता मतमदा माहि याम हराउजरमी फाइन तारिबा पैसासी $9,900 हाइदुना हारपा मतमदा किशोरना हारकी $10,10,000 कनाना $9,900 फाइन तानागे माइसिना नंगोंदे नमदना पैसा लौनबा तौबनी माही महाकी नुपीदु नुसिबगिदमक्ता किशोरना हाइबा वा खुदिमा अदु अमत तारमदे माहिबु महाना कौरिबा मफमदु तमना पैसादु पुदुना चलमे अदुगा हारिबा सेंफमदुमक कलावतीदा सिनरमी कलावती मफमदुरा वाखन याम नुंगाइत्रबा एग्जाम थाबा फंगजररोय हाइबगी अवाबा मचा खांजदुना लेबगी मवंगदा लेरमबदु उबा मतमदा माहिगी थमोयदु पेथरमी
ꯀꯤꯁꯣꯔꯅ ꯄꯩꯁꯥꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯅꯪꯒꯤ ꯀꯣꯂꯦꯖ ꯃꯃꯤꯡ ꯑꯗꯨ ꯍꯥꯏꯔꯣ ꯃꯗꯨꯗ ꯄꯩꯁꯥꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯃꯌꯥꯃꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯕꯇꯤꯅ ꯌꯥꯝꯅ ꯉꯛꯄ ꯁꯥꯔꯗꯨꯅ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯕꯇꯤꯗꯨ ꯌꯥꯝ ꯏꯀꯥꯏꯕ ꯁꯥꯖꯔꯝꯃꯤ ꯀꯂꯥꯕꯇꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯃꯁꯤ ꯅꯨꯄꯥ ꯃꯆꯥꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯀꯂꯥꯕꯇꯤꯗ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯤꯁꯣꯔꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯍꯜꯂꯝꯃꯤ ꯄꯩꯁꯥꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯀꯂꯥꯄꯇꯤꯅ ꯃꯍꯤꯕꯨ ꯀꯣꯟꯁꯤꯟꯖꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯤꯁꯣꯔꯗꯤ ꯌꯥꯝꯅ ꯉꯛꯇꯨꯅ ꯂꯩꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯤ ꯑꯃꯁꯨꯡ ꯀꯂꯥꯄꯇꯤ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯗꯨꯅ ꯃꯍꯤꯅ ꯈꯟꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯃꯍꯤꯗꯨ ꯀꯂꯥꯄꯇꯤꯒꯤ ꯃꯌꯨꯝꯗꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯍꯤꯒꯤ ꯃꯌꯨꯝꯗ ꯃꯍꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯥꯔꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯪꯖꯔꯝꯃꯤ ꯃꯍꯤꯅ ꯄꯩꯁꯥ ꯊꯤꯔꯤꯉꯩ ꯃꯇꯝꯗ ꯀꯂꯥꯄꯇꯤꯅ ꯃꯣꯏꯊꯦꯝ ꯇꯧꯔꯗꯨꯅ ꯃꯍꯤꯒꯤ ꯄꯩꯁꯥꯁꯨ ꯂꯣꯟꯅ ꯍꯨꯔꯥꯜꯂꯝꯃꯤ ꯀꯂꯥꯄꯇꯤꯅ ꯃꯍꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯇꯦꯇꯨ ꯍꯛꯇꯨꯅ ꯎꯠꯂꯝꯃꯤ ꯑꯗꯨꯕꯨ ꯇꯦꯇꯨ ꯑꯗꯨꯗꯤ ꯑꯅꯞꯄ ꯇꯦꯇꯨ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯖꯕ ꯃꯇꯝꯗ ꯃꯍꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝ ꯀꯂꯥꯄꯇꯤꯅ ꯃꯍꯤꯒꯤ ꯕꯦꯒ ꯍꯨꯔꯥꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯤꯅ ꯃꯍꯥꯛꯄꯨ ꯐꯥꯕꯗꯒꯤꯗꯤ ꯕꯦꯒ ꯑꯗꯨꯗ ꯀꯂꯥꯄꯇꯤꯅ ꯂꯥꯏꯒꯤ ꯐꯣꯇꯣ ꯍꯥꯞꯅꯕꯒꯤ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯁꯣꯔꯅꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯕꯅꯦꯅ ꯍꯔꯥꯎꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯀꯂꯥꯄꯇꯤꯅ ꯑꯣꯟꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯖꯔꯝꯃꯤ ꯀꯂꯥꯄꯇꯤꯅ ꯃꯍꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯍꯤꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯄꯨꯖꯥꯒ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯤ ꯑꯃꯁꯨꯡ ꯀꯤꯁꯣꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ ꯀꯂꯥꯄꯇꯤꯒꯤ ꯃꯌꯨꯝꯗ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯂꯩ ꯑꯣꯁꯀꯥꯔ ꯐꯥꯎꯕ ꯂꯩꯅꯤ ꯃꯥꯏ ꯃꯌꯨꯝꯗ ꯋꯥꯍꯩ ꯑꯗꯨꯗ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯑꯣꯁꯀꯥꯔ ꯍꯥꯏꯕꯁꯤꯗꯤ ꯐꯤल्म ꯁ꯭ꯇꯥꯔꯗ ꯈꯛꯇ ꯄꯤꯕꯅꯤ ꯑꯗꯨꯒ ꯃꯍꯤꯁꯨ ꯀꯂꯥꯄꯇꯤ ꯅꯨꯡꯁꯤꯔꯨꯕꯅ ꯉꯥꯎꯕꯅ ꯃꯍꯥꯛ ꯊꯥꯏꯅꯉꯩ ꯐꯤल्म ꯑꯃ ꯀꯨꯝꯃꯝꯕ ꯌꯥꯏ ꯃꯗꯨꯗ ꯐꯪꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯅꯪꯅ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯆꯥꯏꯜ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯀꯨꯝꯂꯝꯕꯁꯨ ꯌꯥꯏ ꯇꯥꯏꯇꯥꯅꯤꯛꯇꯁꯨ ꯆꯥꯏꯜ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯅ ꯀꯤꯁꯣꯔꯅ ꯃꯍꯤꯅ ꯀꯂꯥꯄꯇꯤꯒꯤ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯎꯁꯤꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯆꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯀꯤꯁ ꯇꯧꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯤꯅ ꯎꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯤꯅ ꯀꯤꯁ ꯇꯧꯅꯔꯤꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨꯗ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯔꯣ ꯑꯩꯒꯤ ꯏꯟꯇꯔꯦꯁꯇꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯀꯤꯁ ꯇꯧꯅꯕ ꯃꯇꯝꯗꯨ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯄꯤꯅꯕ ꯃꯇꯝꯗꯨ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯇꯤꯀꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯤꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯀ꯭ꯂꯕ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ ꯃꯍꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯂꯥꯄꯇꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯨꯋꯥ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯤ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯀꯂꯥꯄꯇꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯀꯂꯥꯄꯇꯤ ꯍꯟꯕ ꯂꯩꯇꯦ ꯃꯍꯥꯛ ꯌꯨ ꯊꯛꯇꯨꯅ ꯖꯨꯋꯥꯔꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯐꯤꯁꯇ ꯃꯍꯤ ꯑꯗꯨ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯤꯁꯣꯔꯅ ꯌꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀꯤꯁꯣꯔꯅ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨꯗ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯇꯥꯐꯁꯤꯡꯗꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯤꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯨ ꯊꯛꯃꯤꯟꯅꯔꯝꯃꯤ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤꯗꯤ ꯋꯥ ꯃꯆꯥ ꯃꯆꯥꯒꯤ ꯉꯥꯡꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯔꯣꯏꯕꯤꯗ ꯉꯥꯡꯂꯝꯃꯤ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯌꯦꯡꯕꯤꯌꯨ 0 ꯗꯤꯒ꯭ꯔꯤ ꯇꯦꯝꯄꯔꯦꯆꯔ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯊꯥꯕ ꯖꯦꯀꯦꯠ ꯐꯨꯔꯤꯠ ꯀꯌꯥ ꯂꯤꯠꯅꯩ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯆꯨꯞꯅꯗꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯔꯕ ꯁꯥꯔꯤ ꯑꯃ ꯁꯦꯠꯇꯨꯅ ꯂꯥꯛꯄꯅꯤ ꯅꯪꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯒꯦ ꯂꯩꯇꯗꯅ ꯃꯍꯥꯛꯀꯤ ꯃꯁꯝꯗ ꯊꯦꯠꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯄꯨꯈꯤꯕꯅꯤ ꯃꯍꯤꯁꯨ ꯅꯪꯅ ꯍꯥꯏꯗ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯈꯤ ꯅꯪꯁꯦ ꯅꯁꯥꯅ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜ ꯌꯥꯝ ꯇꯧꯖꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯅꯪꯒꯤ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯅ ꯃꯍꯤꯗ ꯍꯥꯏꯖꯔꯝꯃꯤ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ ꯀꯤꯁꯣꯔ ꯀꯔꯤ ꯖꯥꯗꯨꯕꯨ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯌꯦꯡꯉꯨ ꯑꯩꯒꯤ ꯉꯛꯇ ꯅꯞꯄꯤꯕ ꯂꯨꯄꯥꯒꯤ ꯇꯦꯇꯨ ꯑꯁꯦ ꯃꯁꯤ ꯐꯥꯎꯕ ꯇꯦꯇꯨ ꯑꯣꯏꯔꯝꯗ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯁꯤ ꯐꯥꯎꯕ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯀꯤꯁꯣꯔꯅꯁꯨ ꯍꯥꯏꯔꯛꯏ ꯉꯝꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯇꯟꯖꯥꯗꯨꯗ ꯀꯂꯥꯄꯇꯤꯅ ꯃꯍꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯑꯗꯨꯒ ꯃꯤꯁꯤꯡ ꯌꯨ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯤꯁꯣꯔꯅ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯂꯥꯄꯇꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯃꯇꯝꯗ ꯅꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞꯀ ꯄꯨꯟꯅ ꯊꯤꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯂꯥꯄꯇꯤꯅ ꯄꯨꯡꯉꯛꯂꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯕꯦꯡꯛꯁꯦ ꯄꯩꯁꯥ ꯂꯩꯁꯤꯜꯂꯛꯇꯕꯅꯤꯅ ꯄꯩꯁꯥꯁꯦ ꯄꯨꯟꯅ ꯈꯣꯝꯖꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯅꯪꯒꯤ ꯈꯛꯇꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ
ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯊꯤꯜꯂꯛꯅꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯂꯥꯕꯇꯤꯅ ꯀꯤꯁꯣꯔ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯍꯩꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯣꯉꯁꯤ ꯈꯨꯗꯛꯇ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈꯤꯅꯕ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯂꯥꯕꯇꯤꯅ ꯑꯦꯛꯖꯥꯝ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯍꯩꯅ ꯀꯤꯁꯣꯔꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯪꯅ ꯗ꯭ꯔꯃꯥꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯟꯅꯕꯤꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯂꯥꯕꯇꯤꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯃꯍꯥꯛ ꯎꯔꯣꯏꯗꯕ ꯀꯔꯤ ꯎꯈ꯭ꯔꯕꯖꯥꯠꯅꯣꯅꯤ ꯀꯂꯥꯕꯇꯤꯅ ꯀꯤꯁꯣꯔꯗ ꯌꯥꯝ ꯊꯨꯅ ꯄꯩꯁꯥꯗꯣ ꯄꯤꯌꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯤꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯍꯩꯅ ꯍꯥꯏꯔꯛꯈꯤ ꯀꯤꯁꯣꯔꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯩꯗꯤ ꯄꯩꯁꯥꯗꯣ ꯈꯨꯗꯛꯇ ꯄꯥꯝꯃꯤ ꯀꯂꯥꯕꯇꯤꯅ ꯁꯛ ꯌꯥꯝ ꯇꯥꯈꯠꯂꯗꯨꯅ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯇꯦ ꯑꯗꯨꯅ ꯄꯤꯕ ꯉꯝꯃꯣꯏ ꯃꯗꯨꯗ ꯃꯍꯩꯁꯨ ꯁꯥꯎꯔꯛꯇꯨꯅ ꯑꯩꯅ ꯄꯤꯈꯤꯕ ꯂꯣꯟ ꯑꯗꯨꯗꯤꯅꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕꯒꯤꯗꯃꯛꯇ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯀꯥꯟꯅꯗꯕ ꯖꯨꯋꯥ ꯀꯩꯀꯥ ꯁꯥꯟꯅꯗꯨꯅ ꯂꯝ ꯀꯣꯏꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯜ ꯂꯩꯔꯦ ꯀꯂꯥꯕꯇꯤꯅ ꯏꯟꯗꯥꯏꯔꯦꯛꯇꯂꯤ ꯀꯤꯁꯣꯔꯗ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯉꯥꯡꯈꯅꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯃꯍꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥꯅꯣ ꯖꯨꯋꯥ ꯁꯥꯟꯅꯗꯨꯅ ꯄꯩꯁꯥ ꯀꯩꯀꯥ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯁꯦ ꯅꯪꯅꯦ ꯀꯥꯟꯅꯗꯕ ꯃꯤ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯃꯤꯁꯦ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯤꯁꯣꯔ ꯉꯛꯂꯝꯃꯤ ꯀꯥꯟꯅꯗꯕ ꯃꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯩꯅ ꯀꯤꯁꯣꯔꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯣ ꯃꯥꯅ ꯉꯥꯡꯉꯤ ꯁꯛꯏꯕ ꯃꯌꯥꯝꯁꯦ ꯀꯤꯁꯣꯔ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯩꯅ ꯃꯍꯥꯛꯁꯦ ꯃꯇꯨꯞ ꯊꯣꯡꯅ ꯀꯛꯂꯝꯃꯗꯕꯅꯤ ꯑꯩꯅꯅꯦ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯒ ꯇꯥꯔꯤꯕꯁꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯪꯅꯅꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯇꯦꯇꯨ ꯑꯣꯏꯅ ꯍꯛꯑꯦ ꯍꯥꯏꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗꯩꯗꯤ ꯀꯂꯥꯕꯇꯤꯅ ꯃꯍꯩꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯪꯕꯨ ꯂꯥꯛꯏꯔꯣ ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯅ ꯃꯤꯁꯤꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯈꯨꯠꯇ ꯍꯛꯇꯣꯔꯤꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯂꯥꯕꯇꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯞꯂꯤꯕ ꯁ꯭ꯇꯤꯀꯔꯗꯨ ꯂꯧꯊꯣꯛꯑꯒ ꯃꯍꯩꯗ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯩ ꯄꯨꯡꯉꯛ ꯉꯛꯆꯔꯝꯃꯤ ꯀꯌꯥꯗꯅꯣꯅꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯔꯝꯃꯤꯁꯦ ꯃꯁꯨꯡꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤꯅꯦ ꯁꯣꯔꯣꯛ ꯃꯌꯥꯏꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂ ꯍꯥꯠꯀꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯂꯥꯕꯇꯤꯅ ꯆꯥꯎꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯝꯃꯤ ꯌꯥꯔꯦ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯅꯈꯣꯏꯅꯅꯦ ꯉꯥꯡꯂꯤꯕ ꯁꯛꯏꯕ ꯃꯌꯥꯝꯁꯦ ꯅꯨꯄꯤꯗꯅꯦꯁꯦ ꯀꯥꯎꯒꯅꯨ ꯅꯈꯣꯏ ꯀꯥ ꯍꯦꯟꯖꯜꯂꯛꯄ ꯃꯥꯜꯂꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯩꯅ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯨꯄꯤꯅꯦꯅ ꯍꯥꯏꯖꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯅ ꯍꯥꯏꯖꯔꯤꯕꯅꯣ ꯌꯦꯡꯉꯨ ꯃꯥꯅ ꯇꯧꯔꯤꯕ ꯁꯛꯏꯕ ꯍꯩꯅꯔꯤꯕ ꯆꯥꯁꯟ ꯊꯛꯆꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯅꯥꯅꯕꯨ ꯅꯨꯄꯤꯅꯦꯅ ꯍꯥꯏꯗꯣꯔꯤꯒꯦ ꯃꯗꯨꯗꯩꯗꯤ ꯀꯂꯥꯕꯇꯤꯅ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯕ ꯌꯥꯕ ꯃꯤꯔꯩꯁꯦ ꯃꯗꯨꯗꯩꯗꯤ ꯃꯍꯩꯅ ꯑꯃꯨꯛ ꯁꯥꯎꯔꯒ ꯍꯥꯏꯔꯛꯈꯤ ꯃꯁꯝ ꯑꯁꯦ ꯂꯥꯛꯇ ꯆꯤꯡꯉꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯇꯣꯟꯕꯁꯤꯡꯗꯣ ꯈꯣꯝꯒꯠꯂꯨ ꯀꯤꯁꯣꯔ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯅ ꯀꯂꯥꯕꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯂꯥꯕꯇꯤꯅ ꯀꯤꯁꯣꯔꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯡ ꯊꯥꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯩꯅ ꯅꯪꯒꯤ ꯀꯔꯤ ꯍꯛ ꯂꯩꯗꯨꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯤꯕꯅꯣ ꯀꯂꯥꯕꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯪꯁꯨꯅꯦ ꯑꯩꯉꯣꯟꯗ ꯋꯥ ꯄꯦꯄꯥ ꯉꯥꯡ ꯊꯥꯔꯒꯗꯤ ꯅꯪ ꯐꯥꯎꯕ ꯐꯨꯔꯛꯄ ꯌꯥꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯩꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯂꯥꯕꯇꯤꯗ ꯑꯃꯨꯛ ꯈꯨꯄꯥꯡ ꯊꯥꯔꯝꯃꯤ ꯃꯗꯨꯗꯩꯗꯤ ꯀꯂꯥꯕꯇꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯕ ꯃꯗꯨ ꯃꯍꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯨꯠꯇ ꯅꯠꯇꯦ ꯈꯣꯡꯕꯥꯡꯅ ꯀꯥꯎꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯣꯡꯕꯥꯡꯅ ꯀꯥꯎꯒꯦ ꯇꯧꯔꯝꯃꯤ ꯀꯤꯁꯣꯔꯅ ꯃꯍꯩꯗ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯀꯂꯥꯕꯇꯤꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯏꯟꯗꯤꯌꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯁꯣꯅꯦꯜ ꯂꯣꯟ ꯑꯃ ꯂꯧꯕꯅꯤ ꯑꯗꯨꯒ ꯂꯣꯟ ꯑꯗꯨꯕꯨ ꯁꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯐꯨꯕꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯃꯄꯥꯅ ꯐꯣꯟ ꯑꯗꯨ ꯅꯨꯄꯥꯗꯨꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯂꯥꯕꯇꯤꯅꯁꯨ ꯐꯣꯟ ꯑꯗꯨ ꯃꯍꯩꯗ ꯁꯤꯟꯅꯔꯝꯃꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯩꯅ ꯄꯩꯁꯥꯗꯨ ꯀꯔꯝ ꯊꯥꯔꯛꯀꯦ ꯍꯥꯏꯔꯤꯕꯅꯣ ꯃꯁꯤꯗ ꯂꯥꯜꯂꯤꯕꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯅꯠꯇꯦ ꯅꯪꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯃꯥꯡꯍꯜꯂꯕꯅꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗꯗꯤ ꯃꯍꯩꯅ ꯀꯔꯤꯝꯇ ꯇꯥꯗꯅ ꯄꯩꯁꯥꯗꯨ ꯀꯔꯝ ꯊꯥꯔꯛꯀꯦ ꯍꯥꯏꯔꯤꯕꯅꯣ ꯐꯣꯟ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯩꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯀꯤꯁꯣꯔꯅ ꯃꯍꯩꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯁꯤꯕꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯣꯔꯐꯥꯟꯅꯦ ꯍꯥꯏꯗꯥꯏꯅꯦ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯇꯣ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯍꯜꯂꯨ ꯑꯩ ꯊꯕꯛ ꯂꯣꯏ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯩꯅ ꯄꯩꯁꯥꯗꯨ ꯀꯔꯝ ꯄꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯀꯂꯥꯕꯇꯤꯗ ꯍꯪꯂꯝꯃꯤ ꯀꯂꯥꯕꯇꯤꯅ ꯌꯥꯝꯅ ꯀꯥꯡꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥꯗꯣ ꯅꯪꯉꯣꯟꯗ ꯁꯤꯀꯤ ꯑꯃꯇꯐꯥꯎ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯀꯌꯥ ꯑꯗꯨ ꯃꯄꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯀꯌꯥꯃꯨꯛ ꯂꯥꯛꯂꯝꯃꯤ ꯀꯤꯁꯣꯔꯅ ꯃꯍꯩꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯂꯒ ꯃꯐꯝ ꯑꯗꯨꯗꯩ ꯄꯨꯗꯨꯅ ꯆꯠꯈꯤ ꯀꯂꯥꯕꯇꯤꯅꯁꯨ ꯁꯛ ꯌꯥꯝ ꯂꯤꯈꯠꯂꯗꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯆꯠꯍꯜꯂꯝꯃꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯃꯍꯩ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯤꯁꯣꯔꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯑꯩ ꯏꯟꯗꯤꯌꯥꯗ ꯄꯩꯁꯥ ꯊꯧꯕ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ $10,10,000 ꯅꯍꯥꯛ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯅ ꯍꯥꯏꯖꯔꯝꯃꯤ ꯃꯍꯩꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯉꯛꯁꯝꯕꯁꯤꯗ ꯂꯨꯄꯥ ꯆꯠꯄꯤꯒꯤ ꯇꯦꯇꯨꯁꯦ ꯈꯛꯇꯅꯤ ꯌꯥꯎꯔ ꯂꯥꯛꯏꯗꯣ ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯝꯅꯗꯒꯤ $10,10,000 ꯈꯛꯇꯪ ꯍꯥꯏꯔꯤꯕꯁꯤ ꯀꯝꯗꯧꯅꯅꯣ ꯑꯩꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯣꯐꯤꯁꯇꯨ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯩꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯖꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯨꯞ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯁꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯩ ꯏꯟꯗꯤꯌꯥꯒꯤ ꯕꯤꯁꯥꯈꯥꯄꯠꯅꯝ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇ꯭ꯔꯦꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥꯅꯤ ꯑꯗꯨꯗꯨꯅ ꯑꯇꯥꯡꯕ ꯃꯐꯝꯁꯤꯡꯗ ꯂꯩꯅꯤꯡꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ
ꯃꯍꯥꯛꯄꯨ ꯑꯇꯥꯡꯕ ꯍꯣꯇꯦꯜꯁꯤꯡꯗ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯤꯅꯗꯤ ꯌꯥꯝꯅ ꯍꯣꯡꯕ ꯖꯒꯥ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯍꯣꯡꯕ ꯄꯥꯝꯂꯤꯕꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯄꯦꯌꯤꯡ ꯒꯦꯁ ꯑꯣꯏꯅ ꯂꯩꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯃꯍꯤ ꯑꯗꯨ ꯄꯦꯌꯤꯡ ꯒꯦꯁ ꯑꯣꯏꯅ ꯂꯥꯛꯈꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯤꯅ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯔꯦ ꯃꯐꯝ ꯑꯁꯤꯗ ꯌꯨꯝꯒꯨꯝꯅ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯐꯥꯎꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯐꯤ ꯁꯨꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯖꯒꯥꯗꯤ ꯂꯩꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯤꯅ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯍꯨꯟꯗꯣꯛꯅꯤꯡꯗꯕꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯥꯏꯅꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯌꯨꯝ ꯑꯃ ꯁꯥꯔꯗꯨꯅ ꯌꯨꯝꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯃꯍꯤꯅ ꯌꯥꯝꯅ ꯆꯥꯎꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯁꯇꯔ ꯑꯗꯨꯅꯗꯤ ꯃꯍꯤꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ ꯃꯍꯤꯅ ꯑꯩ ꯙꯔꯃꯁꯥꯒꯔꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯊꯝꯕꯤꯔꯝꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯥꯁꯇꯔ ꯑꯗꯨꯅꯁꯨ ꯃꯍꯤ ꯅꯪ ꯑꯣꯏꯔꯦ ꯅꯪꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯅꯪꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ US ꯁꯦꯇꯜ ꯇꯧꯔꯦ ꯅꯪꯗꯤ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯠꯇꯦ ꯑꯩ ꯐꯥꯏꯅꯥꯟꯁ ꯀꯝꯄꯅꯤ ꯑꯃꯗ ꯂꯣꯟ ꯄꯤꯊꯣꯛ ꯄꯤꯁꯤꯟꯒꯤ ꯊꯕꯛ ꯇꯧꯔꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯍꯥꯏꯈꯤ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯋꯥ ꯌꯥꯝꯅ ꯂꯣꯜꯂꯝꯃꯤ ꯅꯃꯥꯅꯁꯨ ꯌꯥꯝꯅ ꯋꯥꯖꯕꯅꯤꯅꯦ ꯅꯪꯒꯤ ꯃꯇꯥꯡꯗ ꯃꯥꯁꯇꯔ ꯑꯗꯨꯅ ꯃꯍꯤꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯚꯥꯏꯖꯥꯛꯇꯗꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯃꯗꯨꯗ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯃ ꯎꯅꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯎꯅꯕ ꯂꯥꯛꯂꯤꯕ ꯀ꯭ꯂꯥꯏꯟ ꯑꯗꯨꯗꯤ ꯀꯂꯥꯄꯇꯤꯒꯤ ꯃꯄꯥꯅꯤ ꯔꯥꯖꯦꯟꯗ꯭ꯔꯅꯤ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯤꯒꯤ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯄꯨꯔꯒ ꯄꯩꯁꯥ ꯁꯨꯡꯁꯤꯡꯗꯕꯤꯗ ꯄꯩꯁꯥ ꯄꯨꯕꯗꯨꯒꯤ ꯊꯧꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯍꯥꯠꯄ ꯃꯤꯁꯛ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯄꯨꯔꯥ ꯒꯦꯡꯒꯤ ꯇꯥꯏꯞꯇ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯊꯥꯡꯐꯝ ꯑꯃꯗ ꯃꯉꯣꯟꯗ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯒ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯤ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯇꯝꯂꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯤ ꯌꯥꯝꯅ ꯄꯣꯂꯥꯏꯠꯂꯤ ꯑꯗꯣꯝꯒ ꯑꯩꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯆꯥꯅꯨꯄꯤꯅ ꯐꯣꯟ ꯑꯗꯨ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯎꯗꯅ ꯍꯤꯡꯕ ꯑꯉꯥꯡꯒ ꯆꯞ ꯃꯥꯟꯅꯩ ꯃꯉꯣꯟꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯂꯥꯄꯇꯤꯒꯤ ꯃꯈꯨꯔꯥꯅ ꯁꯥꯎꯔꯗꯨꯅ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ ꯗꯤꯁꯤꯄ꯭ꯂꯤꯟꯒꯗꯤ ꯀꯩꯅꯣ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯗꯨꯗ ꯃꯍꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗꯒꯤ $10,000 ꯄꯨꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯦꯟꯐꯝꯗꯣ ꯑꯩ ꯂꯧꯈꯠꯄ ꯂꯥꯛꯄꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ $10,000ꯒꯤ ꯈꯛꯇ ꯅꯍꯥꯛ ꯑꯁꯦ ꯑꯃꯦꯔꯤꯀꯥꯗꯒꯤ ꯁꯤ ꯇꯥꯟꯅ ꯂꯥꯛꯂꯤꯕ ꯃꯗꯨꯅ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 10 ꯑꯣꯏꯇꯥꯔꯒꯁꯨ ꯂꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯆꯞ ꯃꯥꯟꯅꯩ ꯃꯁꯤ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊꯅ ꯃꯗꯨꯃꯛꯅꯤ ꯑꯩꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯗ ꯊꯦꯡꯕ ꯃꯇꯝꯗ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯐꯣꯟ ꯇꯧꯔꯕꯅꯤ ꯃꯍꯥꯛꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯄꯩꯁꯥ ꯑꯗꯨꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯅꯪ ꯕꯥꯏꯖꯥꯛꯇꯒꯤ ꯅꯊꯋꯥꯏ ꯍꯤꯡꯉꯒ ꯆꯠꯇꯣꯔꯤꯕꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯑꯃꯦꯔꯤꯀꯥꯗ ꯅꯪꯒꯤ ꯅꯃꯥꯏꯗ ꯈꯣꯡꯄꯥꯛꯅ ꯊꯥꯈꯤꯕ ꯅꯨꯄꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯄꯇꯤ ꯌꯥꯝꯅ ꯉꯛꯇꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯃꯉꯣꯟꯗ ꯂꯨꯄꯥ ꯑꯃ ꯄꯤꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕꯅꯤ ꯄꯩꯁꯥ ꯄꯤꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯃꯍꯥꯛꯁꯦ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯂꯥꯟꯖꯔꯦ ꯍꯥꯏꯖꯗꯣꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯍꯤꯗꯣ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯥꯎꯒꯦꯅ ꯈꯣꯡ ꯊꯥꯡꯒꯠꯈꯤꯕꯅꯤ ꯃꯈꯣꯡꯗꯣ ꯀꯛꯊꯠꯀꯗꯕꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯋꯥ ꯀꯌꯥꯁꯨ ꯉꯥꯡꯈꯤꯕꯅꯤ ꯃꯉꯣꯟꯗ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏꯗꯕꯅꯤ ꯃꯍꯤꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯒ ꯅꯪ ꯅꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯁꯦ ꯑꯉꯥꯡ ꯃꯆꯥ ꯇꯥꯔꯦ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯑꯁꯣꯏꯕꯗꯨꯕꯨ ꯁꯦꯝꯗꯣꯛꯀꯦꯗꯤ ꯍꯥꯏꯗꯗꯅ ꯃꯆꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯗꯨꯗ ꯀꯂꯥꯄꯇꯤꯒꯤ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯈꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯣꯔꯦꯜꯒꯤ ꯃꯇꯥꯡꯗ ꯆꯕꯦꯡ ꯑꯦꯗꯚꯥꯏꯁ ꯄꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗꯣ ꯄꯤꯔꯣꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯤ ꯁꯥꯎꯔꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯑꯩꯒꯤ ꯏꯒꯣꯗ ꯁꯣꯛꯄꯅꯤ ꯑꯩ ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨꯝ ꯄꯤꯌꯨ ꯍꯥꯏꯒꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯤꯌꯨ ꯌꯥꯗ꯭ꯔꯒꯅ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯀꯅꯤ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯦꯊꯕ ꯌꯦꯡ ꯇꯥꯔꯦꯗꯅ ꯃꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯗ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯤꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ
ꯃꯍꯩꯕꯨ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯄꯩꯁꯥ ꯂꯧꯗ꯭ꯔꯤꯐꯥꯎꯗꯤ ꯕꯖꯥꯔꯗꯒꯤ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯠꯂꯗꯨꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯏꯔꯝꯃꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯅꯪꯅ ꯂꯝꯕꯤꯁꯤꯗ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯅꯪꯅ ꯑꯣꯐꯤꯁꯇ ꯎꯅꯕꯒꯤ ꯃꯇꯝꯗꯤ ꯄꯤꯗ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯊꯧ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯍꯩꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯍꯩꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯥꯎꯔꯕ ꯔꯥꯖꯦꯟꯗ꯭ꯔꯅ ꯖꯒꯥꯁꯦ ꯕꯩꯖꯥꯛꯅꯤ ꯑꯩꯒꯤ ꯖꯒꯥꯅꯤ ꯅꯪꯒꯤ ꯑꯃꯦꯔꯤꯀꯥꯗꯣ ꯅꯠꯇꯦ ꯃꯍꯩꯅ ꯁꯥꯎꯗꯨꯅ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯕꯩꯖꯥꯛ ꯑꯃꯦꯔꯤꯀꯥ ꯇꯧ ꯂꯩꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯗ ꯂꯩꯔꯤꯕꯗꯨꯁꯨ ꯃꯤꯅꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯁꯨ ꯃꯤꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯤꯁꯨ ꯂꯝꯕꯤꯅꯤ ꯑꯥꯗ ꯂꯩꯔꯤꯗꯨꯁꯨ ꯂꯝꯕꯤꯅꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯁꯤꯁꯨ ꯑꯥꯗꯁꯨ ꯂꯩ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯄꯦꯄꯥ ꯉꯥꯡꯉꯤꯁꯦ ꯍꯥꯏꯗꯨꯅ ꯃꯍꯩꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔ ꯁꯥꯎꯃꯟꯈꯤꯗꯨꯅ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯇꯨꯅ ꯃꯍꯩꯗ ꯅꯝꯂꯝꯃꯤ ꯃꯍꯩꯅ ꯅꯪꯅ ꯅꯣꯡꯃꯩꯒ ꯁꯠꯇꯣꯛꯏꯗꯨꯕꯨ ꯅꯪ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥ ꯁꯤꯡꯉꯨ ꯍꯥꯏꯔꯒ ꯅꯣꯡꯃꯩꯒ ꯁꯠꯇꯣꯛꯇꯨꯅ ꯇꯧꯔꯤꯁꯤꯕꯨ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯥ ꯍꯥꯏꯗꯨꯅ ꯃꯍꯩꯅ ꯊꯤꯅ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯄꯕ꯭ꯂꯤꯛꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯕ꯭ꯂꯤꯛꯅ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯝꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯦꯟꯗ꯭ꯔꯅ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯁꯦ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯌꯦꯡꯉꯣ ꯃꯁꯤꯅꯤ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊ ꯍꯥꯏꯁꯦ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊ ꯃꯍꯥꯛ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯨꯔꯒ ꯄꯩꯁꯥ ꯁꯤꯡꯕꯤꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯈꯤ ꯃꯅꯥꯎꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯅꯪꯕꯨ ꯁꯥꯎꯍꯜꯂꯤꯕꯅꯤ ꯑꯣꯐꯤꯁꯇ ꯅꯤꯡꯊꯤꯖꯅ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯩꯅ ꯍꯟꯖꯤꯟ ꯍꯪꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯁꯦ ꯕꯩꯖꯥꯛꯀꯤꯅꯦ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯗꯕꯅꯤ ꯑꯗꯨꯗꯨꯒ ꯉꯥꯁꯤꯡꯅ ꯆꯥꯗꯨꯅꯁꯨ ꯂꯩꯔꯝꯃꯗꯕꯅꯤ ꯑꯩꯒꯤ ꯃꯅꯨꯡꯗ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯍꯩꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯅꯦ $10,000 ꯍꯥꯞꯆꯤꯟꯕ ꯀꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤꯔꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔꯗꯨ ꯁꯥꯎꯗꯨꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯁꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯆꯥꯛ ꯄꯨꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯣꯡꯒ ꯆꯨꯕꯅꯦ ꯃꯍꯩꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨ ꯅꯪꯒꯤ ꯃꯥꯁꯇꯔꯗꯣ ꯃꯥꯒꯤ ꯇꯤꯐꯤꯟꯁꯤ ꯄꯨꯗꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩ ꯄꯨꯔꯒꯦ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯋꯥꯅꯕꯅꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩ ꯑꯗꯨꯝ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯩꯅ ꯍꯥꯏꯔꯝꯃꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯂꯦꯖ ꯅꯥꯀꯟꯗ ꯂꯩꯕ ATM ꯑꯗꯨꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯁꯇꯔꯒꯤ ꯇꯤꯐꯤꯟ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯃꯍꯩ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯇꯤꯐꯤꯟ ꯑꯁꯦ ꯅꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯃꯤ ꯎꯕ ꯈꯨꯗꯤꯡꯃꯛꯇ ꯄꯥꯈꯣꯟ ꯁꯤꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅꯣꯗꯤ ꯍꯥꯏꯔꯕꯅꯤ ꯃꯗꯨ ꯃꯍꯩꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯄꯨꯔꯛꯄꯅꯤꯗ ꯃꯍꯩꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯃꯥꯁꯇꯔ ꯅꯪꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯒ ꯇꯧꯗꯨꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯃꯗꯨ ꯃꯥꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯐ꯭ꯂꯣꯔ ꯑꯃ ꯍꯥꯞꯀꯠꯀꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯋꯥꯁꯛꯂꯨꯔꯦ ꯑꯩꯒꯤ ꯐꯪꯂꯛꯂꯤꯕ ꯄꯦꯟꯁꯤꯟ ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯈꯔꯁ ꯇꯧꯕꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯕꯦꯡꯛꯗꯒꯤ ꯂꯨꯄꯥ $15 ꯄꯨꯕꯅꯤ ꯂꯣꯟ ꯂꯧꯔꯕꯅꯤꯅ EMI ꯁꯤꯡꯗꯕ ꯌꯥꯗꯦ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯇꯧ ꯑꯗꯨꯅ ꯃꯍꯩꯅ ꯍꯥꯏꯔꯛꯈꯤ ꯅꯪ EMIꯗꯨꯕꯨ ꯀꯌꯥꯅꯣ ꯑꯩ ꯁꯤꯡꯗꯣꯛꯄꯤꯔꯒꯦ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯅꯤ ꯁꯤꯡꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ EMI ꯁꯤꯡꯕꯗꯨꯕꯨ ꯋꯥꯔꯣꯏꯗ꯭ꯔꯅ ꯍꯥꯏꯗꯨꯅ ꯃꯍꯩꯅ ꯍꯥꯏꯔꯛꯈꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯂꯣꯟ ꯁꯤꯡꯂꯤꯕ ꯑꯁꯦ ꯑꯀꯤꯕ ꯑꯃꯁꯨꯡ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯅ ꯁꯤꯡꯗꯕ ꯌꯥꯗꯕꯒꯤ ꯁꯤꯡꯂꯤꯕꯅꯤ ꯏꯖꯠ ꯃꯥꯡꯕꯒꯤ ꯑꯀꯤꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯩꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯄꯩꯁꯥ ꯁꯤꯡꯂꯤꯕ ꯑꯁꯦ ꯃꯗꯨꯗ ꯃꯥꯁꯇꯔ ꯑꯗꯨꯅ ꯃꯍꯩ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯍꯩꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯄꯩꯁꯥ ꯄꯨꯕꯒꯤ ꯁꯤꯡꯅꯕꯒꯤ ꯋꯥꯖꯕ ꯑꯗꯣ ꯑꯩꯅ ꯈꯪꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗꯣ ꯄꯩꯁꯥ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ ꯃꯍꯩꯅ ꯃꯍꯥꯛꯀꯤ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯤꯁꯤꯡꯅ ꯃꯍꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯨꯝ ꯃꯉꯣꯟꯗ ꯂꯥꯡ ꯑꯃ ꯂꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯨꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗ ꯃꯍꯩꯅ ꯂꯥꯡ ꯑꯗꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯍꯤ ꯑꯅꯤꯗꯨꯕꯨ ꯃꯈꯣꯡꯅ ꯄꯤꯂꯔ ꯑꯃꯗ ꯂꯧꯔꯗꯨꯅ ꯍꯤ ꯑꯅꯤꯗꯨꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯈꯤ ꯑꯗꯨꯒ ꯃꯍꯩꯅ ꯂꯥꯡ ꯑꯗꯨꯕꯨ ꯁꯦꯒꯥꯏꯔꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯐꯨꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯃꯍꯩꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯩꯗꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯈꯣꯠꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯎꯗ ꯌꯣꯠꯄꯤ ꯀꯌꯥꯅ ꯌꯨꯡꯗꯨꯅ ꯂꯩꯔꯕ ꯎꯀꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯐꯨꯔꯒ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯐꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯃꯤꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯃꯍꯩꯅ ꯄꯥꯏꯈꯠꯂꯗꯨꯅ ꯋꯦꯜ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯒ ꯉꯥ ꯃꯆꯥꯒ ꯗꯦꯇꯤꯡ ꯇꯧ ꯇꯥꯔꯒꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯗꯨꯃꯛꯅꯤ ꯇꯧꯔꯤꯕ ꯑꯁꯦ
ꯔꯥꯖꯦꯟꯗ꯭ꯔꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯃꯍꯦꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯊꯥꯔꯛꯂꯤꯕ ꯉꯥ ꯃꯌꯥꯝ ꯑꯗꯣ ꯃꯀꯨ ꯐꯖꯅ ꯈꯣꯛꯂꯒ ꯐꯖꯅ ꯁꯦꯝꯂꯒ ꯃꯐꯝ ꯑꯁꯤꯗ ꯐꯧꯗꯨꯅ ꯊꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯈꯣꯏꯕꯨ ꯁꯣꯝꯗꯒꯤ ꯑꯦꯀ꯭ꯋꯥꯔꯤꯌꯝꯗ ꯌꯣꯛꯇꯨꯅ ꯂꯩꯕ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯁꯥꯗꯥꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯁꯃꯨꯗ꯭ꯔꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯦ ꯂꯣꯏꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯁꯦ ꯋꯦꯜꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯅꯥꯗ ꯂꯧꯁꯤꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯤꯕ ꯃꯤ ꯀꯌꯥ ꯑꯗꯨ ꯒꯦꯡ ꯋꯥꯔ ꯇꯧꯅꯕꯗ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯇꯔ ꯀꯌꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯃꯇꯝꯗ ꯅꯉꯣꯟꯗꯒꯤ ꯔꯥꯖꯦꯟꯗ꯭ꯔꯅ $10 10,000 ꯄꯨꯈꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯥꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁ SCPꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯌꯥꯝꯍꯜꯂꯤꯕꯁꯦ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯀꯣꯛ ꯁꯤꯡꯗꯣꯛꯄꯤꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯍꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯀꯧꯔꯝꯃꯤ ꯃꯍꯤ ꯑꯗꯨ ꯍꯥꯟꯅ ꯐꯝꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯐꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯀꯥꯛꯅ ꯐꯝꯂꯝꯃꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯀꯪꯖꯥꯏ ꯄꯨꯖꯥꯏ ꯆꯥꯏꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯝꯃꯤ ꯍꯧꯖꯤꯛꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯝꯃꯤ ꯑꯗꯨꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯅꯥꯎꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯀꯣꯐꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯏꯈꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯔꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯣꯟꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯏꯟꯇꯔꯦꯁꯀ ꯂꯣꯏꯅꯅ ꯄꯤꯔꯒꯦ ꯋꯥꯔꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯏꯔꯛꯈꯤ ꯃꯍꯤꯅ ꯀꯔꯤ ꯀꯟꯗꯤꯁꯟꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯅꯤ ꯃꯌꯥꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯉꯣꯟꯗꯒꯤ $10 10,000 ꯄꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯄ꯭ꯔꯦꯁ ꯑꯃꯁꯨꯡ ꯃꯦꯗꯤꯌꯥꯗ ꯑꯩꯁꯦ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯦꯗꯤꯌꯥꯗ ꯅꯪꯅ ꯀꯟꯐꯦꯁ ꯇꯧꯒꯗꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯇꯅ ꯅꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯈꯤꯕ ꯂꯩꯇꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯤ ꯁꯥꯎꯗꯨꯅ ꯁꯨꯕꯔꯥꯖꯨꯗ ꯍꯥꯏꯕꯗꯤ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯅꯥꯎꯄꯥꯗꯨꯗ ꯀꯣꯐꯤꯗꯨ ꯀꯩꯗꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯍꯤꯅ ꯀꯣꯐꯤꯗꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯀꯣꯐꯤꯁꯦ ꯌꯥꯝ ꯍꯥꯎꯏ ꯑꯗꯨꯒ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯗꯣꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯤ ꯍꯥꯠꯂꯨꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯈꯛ ꯍꯥꯏꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯀꯧꯔꯣ ꯄ꯭ꯔꯦꯁ ꯃꯤꯇꯤꯡꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯄ꯭ꯔꯦꯁ ꯃꯤꯇꯤꯡ ꯀꯧꯅꯕ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯦꯁꯀꯤ ꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯄ꯭ꯔꯦꯁ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯆꯍꯤ 90 ꯚꯥꯏꯖꯥꯛꯁꯤꯗ ꯅꯤꯡꯊꯧꯗꯧꯅ ꯍꯤꯡꯕꯅꯤ ꯂꯥꯛꯐꯝ ꯑꯝꯇ ꯌꯥꯎꯗꯅ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯒ ꯄꯩꯁꯥ ꯄꯨꯏ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯁꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ $10 10,000 ꯄꯨꯏꯒꯦ ꯍꯥꯏꯕꯁꯤꯗꯤ ꯐꯖꯅ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯃꯁꯤꯒꯤ ꯋꯥ ꯑꯁꯦꯡꯕꯁꯦ ꯃꯆꯤꯟꯗꯒꯤ ꯐꯖꯅ ꯇꯥꯔꯣ ꯃꯍꯤꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯃꯉꯣꯟꯗ $10 10,000 ꯂꯩ ꯍꯥꯏꯕꯗꯣ ꯂꯩꯇꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯀꯩꯒꯤꯗꯃꯛꯇ ꯅꯪꯅ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯒ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯐꯥꯒꯤ ꯇꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯄꯨꯂꯤꯁ ꯀꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯥꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯤꯅ ꯃꯌꯥꯝꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯐꯝꯕꯤꯌꯨ ꯔꯥꯖꯦꯟꯗ꯭ꯔꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯄꯩꯁꯥꯁꯦ $10,000 ꯈꯛꯇ ꯅꯠꯇꯦ 10,000 crore ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯂꯨꯄꯥ 10,000 crore ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯨꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯁꯦꯟꯐꯝ ꯑꯗꯨ ꯁꯤꯡꯗ꯭ꯔꯤ ꯐꯥꯎꯕꯗ ꯑꯩ ꯕꯩꯖꯥꯛꯇꯒꯤ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯎꯊꯣꯛꯂꯝꯃꯤ ꯃꯍꯤꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯁꯔꯀꯥꯔꯒꯤ ꯒꯣꯔꯃꯦꯟꯒꯤ ꯅꯤꯅꯥꯝ ꯇꯧꯕꯒꯤ ꯃꯃꯜꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯇꯤꯚꯤꯁꯤꯡꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯔꯥꯖꯦꯟꯗ꯭ꯔꯅ 10,000 crore ꯄꯨꯏ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯁꯨꯕꯔꯥꯖꯨ ꯁꯥꯎꯗꯨꯅ ꯃꯍꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ $10,000 ꯈꯛꯇ ꯍꯥꯏꯔꯒ 10,000 crore rupees ꯍꯥꯏꯔꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯃꯤ ꯅꯪꯁꯦ ꯅꯔꯥꯏꯔꯝꯗ꯭ꯔꯒꯗꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯦ ꯅꯔꯥꯏꯔꯝꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯁꯨꯕꯔꯥꯖꯨꯅ ꯃꯍꯤꯒꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯐꯨꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯤꯅ ꯁꯨꯕꯔꯥꯖꯨꯕꯨ ꯈꯨꯄꯥꯛꯅ ꯁꯦꯠ 2-3 ꯊꯥꯔꯝꯃꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯍꯦꯛ ꯆꯪꯁꯤꯜꯂꯤꯉꯩ ꯈꯨꯄꯥꯛ ꯊꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯤꯅ ꯁꯨꯕꯔꯥꯖꯨꯗ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯌꯥꯝꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯍꯟꯅꯦꯅ ꯑꯩꯅ ꯁꯣꯔꯣꯛꯇꯨꯗ ꯀꯩꯝꯇ ꯇꯧꯔꯝꯗꯕꯤꯗ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯀꯔꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯕ ꯃꯇꯝꯗ $10 10,000 ꯈꯛꯇꯅꯤ ꯄꯨꯏ ꯍꯥꯏꯔꯤꯁꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ ꯑꯣ ꯃꯥ ꯑꯗꯨꯃꯛꯇꯤ ꯈꯪ ꯃꯥꯜꯂꯦ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯑꯗꯨꯕꯨ ꯆꯨꯝꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯛ ꯌꯥꯝ ꯐꯖꯔꯕ ꯅꯨꯄꯤ ꯑꯃ ꯖꯦꯁꯤ ꯀꯧꯕꯤ ꯑꯃꯗ ꯉꯥꯎꯖꯔꯝꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯄꯥꯝꯃꯨꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯤꯔꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯖꯦꯁꯤꯒꯤ ꯃꯍꯥꯛꯀꯤ ꯅꯦꯠ ꯋꯥꯔꯊꯁꯦ ꯀꯌꯥꯅꯣꯅ ꯈꯪꯕ꯭ꯔꯥ 10,000 crore ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯂꯨꯄꯥ 10,000 crore ꯃꯥꯡꯂꯕꯅꯤ
ꯃꯗꯨꯒꯤ ꯁꯦꯟꯐꯝꯗꯨ ꯀꯅꯥ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪ ꯄꯤꯗꯣꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅ ꯄꯤꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯌꯥꯝꯕꯗꯨꯅ ꯄꯤꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯅ ꯃꯅꯥꯎꯄꯥꯗꯨꯅ ꯑꯌꯥꯝꯕꯅ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯂꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯍꯥꯏꯕꯗꯤ 10,000 crore ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯔꯦꯀꯣꯔꯗꯇ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯁꯤ ꯀꯝꯄꯅꯤ ꯈꯪꯍꯟꯗꯅ ꯂꯧꯕ ꯄꯩꯁꯥꯅꯤ ꯑꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯀꯝꯄꯅꯤꯒꯤ ꯄꯥꯔꯠꯅꯔꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯤꯅ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯍꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯆꯍꯤ 90 ꯂꯩꯔꯛꯂꯕ ꯀꯝꯄꯅꯤ ꯑꯁꯦ ꯃꯈꯣꯡ ꯂꯦꯡꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯂꯥꯛꯇꯨꯅ ꯅꯩꯈꯥꯏꯔꯝꯃꯤꯁꯦ ꯅꯪꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯈꯪꯕꯗꯗꯤ ꯅꯪꯁꯦ ꯑꯩꯒ ꯑꯃꯨꯛꯇꯐꯥꯎ ꯇꯧꯅꯗ꯭ꯔꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯀꯩꯒꯤꯗꯃꯛꯇꯅꯣ ꯃꯁꯤ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯅ ꯃꯍꯤꯅ ꯃꯍꯥꯛꯄꯨ ꯁꯪꯂꯒꯗꯤ ꯗꯦꯜꯂꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯦꯜꯂꯤꯗꯗꯤ ꯀꯩꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯥꯛꯄ ꯃꯇꯝꯗ ꯍꯩ ꯔꯥ ꯁꯦꯝ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔ ꯃꯍꯤꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒꯨꯝꯅ ꯗꯤꯁꯇ꯭ꯔꯤꯛ ꯖꯦꯜꯗ ꯂꯥꯛꯂꯝꯃꯤ ꯖꯦꯜꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯤ ꯑꯗꯨ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯦꯔꯤꯀꯥꯗꯒꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯌꯥꯔꯄꯣꯔꯠꯇ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯉꯛꯇꯨꯅ ꯂꯩꯖꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯍꯤ ꯂꯥꯛꯇꯨꯅ ꯍꯩ ꯔꯥꯁꯤꯡꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯑꯩꯅ ꯃꯉꯣꯟꯗ ꯁꯤꯡꯕꯒꯤ ꯍꯩꯅꯕꯤꯁꯦ ꯇꯝꯕꯤꯒꯦ ꯇꯧꯕꯅꯤ ꯍꯥꯟꯅ $10,000 ꯁꯤꯡꯉꯨ ꯌꯥꯗꯕꯗꯣ ꯉꯁꯤ ꯍꯩ ꯄꯨꯗꯨꯅ ꯂꯥꯛꯂꯦ crore 10,000 ꯑꯃꯨꯛ ꯁꯤꯡꯍꯟꯗꯣꯔꯤꯕꯅꯤ ꯀꯩꯁꯨ ꯋꯥꯔꯨꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔꯗꯤ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯍꯤꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯐꯝꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯁꯦ ꯑꯩꯅ ꯏꯌꯥꯔꯄꯣꯔꯠꯇ ꯊꯦꯡꯅꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯨꯂꯤꯁꯅ ꯐꯥꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗꯩꯗꯤ ꯁꯤꯟ ꯑꯗꯨ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯏꯌꯥꯔꯄꯣꯔꯠꯇ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯣꯐꯤꯁꯔ ꯑꯃꯅ ꯐꯥꯗꯨꯅ ꯄꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯟ ꯑꯝꯇ ꯂꯧꯖꯒꯦ ꯑꯗꯨꯒ ꯐꯣꯟ ꯑꯝꯇ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕꯗꯨꯗ ꯐꯣꯟ ꯇꯧꯕꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯕꯅꯤ ꯃꯍꯥꯛꯁꯦ ꯕꯦꯡꯀꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯃꯦꯅꯦꯖꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝ ꯄꯤꯁꯜꯂꯒ ꯄ꯭ꯔꯣꯖꯦꯛ ꯔꯤꯄꯣꯔꯠꯅꯤ ꯍꯥꯏꯗꯨꯅ ꯄꯤꯁꯜꯂꯒ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁꯀ ꯂꯣꯏꯅꯅ ꯃꯉꯣꯟꯗꯒꯤ crore 10,000 ꯑꯁꯦ ꯂꯧꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯆꯦ ꯆꯥꯡ ꯌꯥꯎꯗꯅ ꯂꯣꯟꯗꯣ ꯁꯦꯡꯁꯟ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯍꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯨ ꯃꯁꯤ ꯑꯩꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯅꯤꯡꯉꯤꯕ ꯀꯨꯁꯤꯗꯣ ꯑꯗꯨꯝ ꯇꯧ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯅꯤꯡꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯇꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯁꯤꯟ ꯑꯗꯨ ꯏꯌꯥꯔꯄꯣꯔꯠꯇ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯤꯗ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯑꯩꯁꯦ ꯐꯥꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯑꯩ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯈꯤꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯃꯁꯤꯗ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯏꯖꯨꯀꯦꯁꯅꯦꯜ ꯂꯣꯟꯅꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯂꯣꯟꯅꯤ ꯕꯤꯖꯤꯅꯦꯁ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯂꯣꯟꯅꯤ ꯍꯥꯏꯗꯨꯅ ꯂꯣꯟ ꯃꯆꯥ ꯃꯆꯥ ꯂꯧꯔꯤ ꯃꯈꯣꯏꯁꯦ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯂꯣꯟꯒꯤ ꯄꯩꯁꯥ ꯑꯗꯨꯗꯤ ꯁꯤꯡꯗꯕꯗꯤ ꯌꯥꯔꯣꯏ ꯃꯈꯣꯏꯒꯤ ꯏꯟꯁꯇꯣꯜꯃꯦꯟ ꯑꯗꯣ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯦꯛ ꯂꯦꯞꯄ ꯃꯇꯝꯗ ꯕꯦꯡꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯍꯧꯔꯛꯀꯅꯤ ꯅꯪꯁꯨ ꯇꯥꯟꯅꯕ ꯌꯥꯏ ꯏꯃꯨꯡ ꯀꯌꯥ ꯄꯨꯟꯅ ꯄꯩꯁా ꯁꯤꯡꯕ ꯉꯝꯗꯕꯒꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯆꯥꯔꯗꯨꯅ ꯄꯨꯟꯅ ꯁꯤꯃꯤꯟꯅꯕ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯁꯨꯁꯥꯏꯠ ꯇꯧꯕ ꯅꯠꯇꯦ ꯄꯥꯛꯇꯛꯅꯅ ꯍꯥꯠꯄꯅꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯄꯥꯛꯇꯛꯅꯅ ꯍꯥꯠꯄꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯃꯤ 30-40 ꯍꯥꯠꯂꯝꯃꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯂꯨꯄꯥ ꯌꯥꯝꯅꯗꯤ ꯂꯣꯟ ꯂꯧꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ crore 10,000 10 30 50 ꯃꯌꯥꯝ ꯂꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯑꯃꯠꯇ ꯁꯤꯡꯂꯛꯇꯦ ꯑꯁꯨꯝ ꯇꯧꯗꯅ ꯏꯟꯗꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤꯗ ꯂꯣꯟꯁꯦ ꯑꯁꯨꯛ ꯆꯥꯎꯅ ꯂꯧꯁꯤꯜꯂꯒ ꯁꯤꯡꯂꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯍꯟꯊꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯦꯡꯛꯇꯒꯤ ꯊꯥꯗꯣꯛꯈꯤꯕ ꯄꯩꯁꯥ ꯑꯁꯦ $13 crore ꯑꯃꯨꯛꯇꯤ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯈꯔꯗ ꯑꯣꯏꯅ ꯁꯤꯡꯗꯣꯛꯄꯤꯔꯒꯁꯨ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯁꯥꯟꯇꯤ ꯈꯔꯗꯤ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯁꯤꯡꯕ ꯉꯝꯗꯗꯨꯅ ꯃꯊꯟꯇ ꯃꯊꯋꯥꯏ ꯊꯥꯖꯈꯤꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯋꯥꯔꯤ ꯑꯗꯨ ꯇꯝꯅ ꯇꯝꯅ ꯃꯍꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯩꯗꯤ ꯀꯞꯀꯦꯕꯨ ꯇꯧꯔꯨꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯁꯨ ꯑꯁꯨꯝꯅ ꯋꯥꯅ ꯁꯤꯈꯤꯕꯅꯤ ꯃꯈꯣꯏꯅ ꯄꯨꯔꯨꯕ ꯑꯁꯦ ꯂꯨꯄꯥ 15,000 ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯂꯨꯄꯥ 15,000 ꯁꯤꯡꯕ ꯉꯝꯗꯕꯒꯤ ꯈꯛꯇ ꯃꯈꯣꯏꯅꯤ ꯁꯨꯁꯥꯏꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ crore 10,000 ꯑꯁꯤꯗꯤ ꯀꯝꯗꯧꯕ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ ꯌꯥꯝꯅ ꯁꯣꯏꯗꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯅꯪꯒꯤ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯑꯗꯣ ꯅꯝꯗꯅ ꯁꯤꯡꯍꯟꯒꯅꯤ ꯑꯩꯅ ꯏꯟꯗꯤꯌꯥꯗꯒꯤ ꯆꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ
Rajendra Hare, Nana Hanjan Hanjana, Karo Sintara, Karo Sintara, some hypse. And a come kind of pook of the Haduna, and a candle lay Japanese. Nana Hachinati, low and give a shadow where I had them hawk Karim Nadun no me. Nana idly the Kori say, Yana Farabani. I me cam like yes, Nang Mahomes in the dark patare. Nang Shangagadi, Mahom Karasalusi Haduna, Rajendra, Mantri Mandon Kayagi, Minister Kayagi, Mapam the Putu Chalami. Mahana Hamada, Finance Minister Gimata Chalami. ಅದು ಮಾಗೆ ಪವಾರದು ಮಾಹಿದ ತಾಗ್ಲಮೆ ಬದಲಿದಿ ಮಹಾನ ಕಮರ್ಷಿಯಲ್ ಇಂಡಸ್ಟ್ರಿ ಮಂತ್ರಿ ಮನಾತ ಮುಲಾಗ್ಲಮೆ ಅಸಮಸಮ ತೋದ್ರ ಮಹಾನ ಬಿಸಿನೆಸ್ ಮೆನ್ ಕೆ ಅಮಸು ಮಿನಿಸ್ಟರ್ ಕೆ ಆಗ ಉನ್ನವ ಚಲಮೆ ರಾಜೇಂದ್ರನ ಮಾಹಿದ ರಖಿ ದಿರಿದನೆ ಶಕ್ತಿ ಲೇಬ ಮೀಸಿಂಗ್ ಸೆ ಲೊಯ್ಲೆರೆಬನಿ ಡೆಲ್ಲಿ ಬು ಕಂಟ್ರೋಲ್ ತೋರದಿ ಇಂಡಿಯಾ ಪುಂಬಸೆ ಕಂಟ್ರೋಲ್ ತೋಪ ngамನಬನಿ ಕರೋ ಲಿಸಿಂಗ್ ತರಾ ದೊಯ್ನ ಕದಖೋಗಿ ಖಂಗ್ರಾ ಮಮಾಂಗ್ ಚಹಿದ ಐನ ಕರೋ ಲಿಸಿಂಗ್ ಅಹುಮ ಅಮದಿ ಸೆಂಟ್ರಲ್ ಪಾರ್ಟಿ ಸಿಂಗ್ದ ಮಖೋಯಿ ಇಲೆಕ್ಷನ್ ಮತಂದ ಐನ ಪಾಂಗ್ರೆ Karo lising amana stenani da bithokre karo lising manga aduna makhoi mayam se chalai duni ai hui loi oi turi bani mukhoi che maina ke lo lo ba se na chan pi ga chamani asum sum chakhla ga mapa wa ba henklai matha sa ba henkla kani ma ki tung yoge da nu pa do kanano kariu tawri kamai tawri hab se khanmam thui asum to dana lon yin interest se sum chakhla ta ga di matha sarak bani aduna nang di machan pi gi mapa pha suite loan singba ngamba afaba citizen chuoidi aina chalamda nangbu afaba mapa amudi hongini haidun harami wair da matamda rajendra nokcherami aina loan singba singdaba adui matang du ko na busana sini bank ki thabak toriba mi sing aduna agi yumda laklaga thong thilaga nongta paisa singdi haiduna haiba ngambra aingona notice anta tharak pasu leite wair da matamna mahina harki nangona notice lakte habigra nan hujiba paisa singdribase adu edi kem khalonu Hayeng pung tara matoi ta matamda nangi name da notice ado soidana laklagani wair ta matamda Rajendra na haraki nang khalise kaino Vizag sida agi yumse ekar chani hena sanoktura leribani aduga khongongani imsu agi yumda lakpa lambi dura thatuna leribani purani thoko nung dawna section da ngak sin na leiba mafam da nang notice people lakturibani ne ngamgadrani mahina ki hayeng di pung tara matoi ta matamda breakfast ka do phajana sa thokpira ngai no lebiramu Adu hai tawbu ngamdraba ai senang na muhana uwa fanglaroi Rajendra na yamna usitana mahaki masamu thadaladuna nangi notice ado sida hana piba ngamri ung hamduna mafam adari chatkirami mahi Rajendra na paisa puri balbon lawriba jaga adu da habidi benga adu laklami benga adu ki official amada habidi operation manager da Rajendra da notice hana ba haiba matamda mahana mahisi waru thawa sana taramde aduga Asawa mida kuthaba ngamloi haduna nakoina na harami mahisi wa du mahana thawa satana phone wai sana du leithopum mathaw du uba matamda mahisa sawduna manager du gi phone du makhala thuairami mathaw du phone du leiba mi sing du na yenglami mahisa sawduna haki aina ga sadi ngali ba wasing ase nangon da reaction amta leiti namu na mai kaidra haduna haraki tanja du branch du gi manager du tholoklami Mahina phone adu bulo kholaduna manager adu piraga ngapina baharami operational manager aduna mahibu mafam adu ri jatkina ba tanthokhlami mafam asina na thugai khaiba tawisa kaigino haduna su thina nganglami mahina manager adu ko pang tha aduna masini thugai khaiba haidu haduna harami mahana mafam adu gi pion adu kokselaga public mamangda thina chairaba thina ngalaba adu ka phuraga di tumina legada nate mahana tawisi di yengu haduna harami madadi Mahina mangonda mafam sidai thugai khaiba tawbra haiduna haraki manager duna tawdi haiduna kiduna mangan mamjarami nana Rajendra gi matangda notice thaw haibda tawbani haiduna haraki maduda mahina haraki nana benga se nangi wakhalona kaine khanbage mahina haraki benga se laisangumani mina wana tanjaruba paisa singa to benga sire leitaragadi ningthi jana mangoi haiduna khanjabani mafam asina makhogi paisa singa to ishor singna ngak chendurimne khanjaribani Uramba kaya dagi daku kaya dagi paisa singa do ngapi ke durimne khanjaribni adubu Rajendra gumbo huran ba mane bank dagi karoli singa ma puraga dumire thokiba se nakhoi se isora mo ina kai dawani chana khoi khangjadabra nakhoi mangona notice thagi habra tharo habra nakhoi se kidiribra haiduna mana manager adu dhap tarami nangna kari gumba software engineer mana tragana loba mana paisa pu matamda makhoi go leno thagadra tharoi natra Thagilo Pumatumda, Miuva, Mana Mahaki, Ponda, Maki Benga, Counter Pasha, Tabra, Haiduna, Hanjan J, Makuni Ying Base,
ꯃꯈꯣꯏꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯗꯨꯗꯤ ꯌꯦꯡꯂꯨꯗꯦ ꯃꯈꯣꯏꯒꯤ ꯇꯣꯂꯣꯞ ꯑꯗꯨ ꯆꯪꯂꯛꯂꯕ꯭ꯔꯥ ꯄꯨꯈꯤꯕ ꯄꯩꯁꯥ ꯂꯣꯏꯁꯤꯜꯂꯛꯂꯕ꯭ꯔꯥ ꯄꯩꯁꯥꯗꯨ ꯆꯪꯂꯛꯂꯦ ꯈꯪꯂꯕ ꯃꯇꯨꯡꯗ ꯈꯛꯇꯅꯤ ꯅꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯦꯀꯨꯔꯤꯇꯤ ꯂꯩꯖꯔꯦꯅ ꯈꯟꯖꯔꯤꯕꯁꯦ ꯃꯤꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯥꯖꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯕꯦꯡꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯗꯤ ꯂꯣꯏꯅ ꯊꯥꯖꯕꯅꯤ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯅꯣꯇꯤꯁ ꯊꯥꯗꯕꯒꯤ ꯃꯔꯝꯁꯤ ꯃꯍꯥꯛꯄꯨ ꯀꯤꯕ ꯅꯠꯇ꯭ꯔꯒ ꯅꯁꯥꯏꯅ ꯊꯧ ꯇꯧꯗꯕ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯅ ꯀꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯦꯞꯀꯅꯤ ꯑꯗꯨꯒ ꯅꯁꯥꯏꯅ ꯊꯧ ꯇꯧꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯝꯊꯔꯗꯨꯅ ꯑꯩꯒ ꯀꯅꯥꯅꯣ ꯑꯃꯒ ꯅꯣꯇꯤꯁ ꯄꯨꯗꯨꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯣꯄꯔꯦꯁꯟ ꯃꯦꯅꯦꯖꯔ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯩꯗ ꯍꯥꯏꯔꯛꯈꯤ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯅꯣꯇꯤꯁ ꯄꯤꯕꯒꯤ ꯊꯧꯅꯥꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯁꯤꯗ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯃꯁꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯁꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯥꯀꯟ ꯑꯃꯗ ꯕꯦꯡꯛ ꯑꯗꯨꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯑꯩ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯣꯇꯤꯁ ꯑꯗꯨ ꯅꯝꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯝꯃꯤ ꯃꯈꯣꯡ ꯁꯣꯏꯅꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯧꯅꯥꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯃꯤꯡ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯀꯧꯏ ꯑꯩ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔꯅꯤ ꯁꯥꯔꯚꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯅꯤ ꯐꯤꯖꯤꯀꯦꯜ ꯍꯦꯟꯗꯤꯀꯦꯞ ꯀꯣꯇꯥꯗ ꯆꯪꯉꯛꯄꯅꯤ ꯃꯍꯩꯅ ꯍꯥꯏꯔꯛꯈꯤ ꯅꯪꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯍꯦꯟꯗꯤꯀꯦꯞꯅꯤꯅ ꯍꯥꯏꯖꯔꯤꯕꯁꯦ ꯅꯪ ꯐꯤꯖꯤꯀꯦꯜ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅꯤ ꯂꯣꯏꯅ ꯑꯣꯏꯔꯤꯕꯁꯦ ꯆꯠꯂꯁꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯩꯝꯇ ꯁꯣꯛꯍꯟꯗꯕꯤꯗ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯈꯨꯡꯒꯪ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯀꯌꯥ ꯊꯠꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯍꯤ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯒꯥꯔꯤ ꯂꯩꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯠꯈꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯅꯣꯛꯁꯟꯕꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯤꯅ ꯇꯥꯇꯥ ꯑꯃ ꯊꯧꯖꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯒꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯑꯄꯟꯕ ꯄꯤꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯣꯡꯒꯥꯏꯗꯨꯅ ꯑꯍꯥꯟꯕ ꯈꯨꯡꯒꯪ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯅ ꯂꯝꯕꯤꯗꯨꯗ ꯆꯔꯨ ꯄꯩꯔꯒ ꯃꯩ ꯊꯥꯔꯝꯃꯤ ꯑꯗꯨꯁꯨ ꯅꯝꯈꯥꯏꯗꯨꯅ ꯃꯍꯤ ꯑꯗꯨ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯀꯌꯥ ꯑꯗꯨꯁꯨ ꯃꯍꯤꯅ ꯂꯣꯏꯅ ꯒꯥꯔꯤꯅ ꯊꯣꯝꯇꯠꯄꯣꯏ ꯐꯨꯕꯣꯏ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯒꯥꯔꯤ ꯀꯌꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯗꯅ ꯂꯣꯏ ꯊꯨꯒꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯍꯨꯏꯅ ꯃꯍꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯤ ꯎꯕ ꯃꯇꯝꯗ ꯍꯨꯏꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯤꯅ ꯃꯈꯣꯏꯕꯨ ꯑꯆꯥꯄꯣꯠ ꯄꯤꯖꯗꯨꯅ ꯂꯩꯕ ꯑꯗꯨ ꯔꯥꯖꯦꯟꯗ꯭ꯔꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯝꯃꯤ ꯃꯍꯤꯅ ꯍꯥꯏꯈꯤ ꯅꯪꯅ ꯉꯔꯥꯡ ꯌꯥꯝꯅ ꯂꯤꯡꯅ ꯉꯥꯡꯈꯤꯕ ꯑꯗꯣ ꯕꯦꯡꯛꯀꯤ ꯃꯤꯅꯤ ꯂꯥꯛꯏꯁꯦ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯀꯧꯕꯅꯤ ꯅꯣꯇꯤꯁ ꯑꯗꯨ ꯄꯥꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯀꯔꯣꯔ 10,000 ꯇꯣꯟꯕꯗꯣ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯣꯇꯤꯁ ꯑꯗꯨ ꯄꯥꯊꯣꯛꯂꯝꯃꯤ ꯅꯣꯇꯤꯁ ꯄꯥꯕ ꯑꯗꯨ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨ ꯊꯨꯞꯆꯜꯂꯗꯨꯅ ꯃꯍꯤꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯄꯨꯡ 12 ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯉꯥꯡꯖꯔꯤ ꯁꯛꯆꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯩꯝꯇ ꯀꯥꯟꯅꯗꯕꯅꯤ ꯃꯍꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯄꯤꯔꯝꯕ ꯁꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯂꯧꯊꯣꯛꯑꯒ ꯁꯝ ꯑꯁꯦ ꯁꯨꯝ ꯂꯧꯊꯣꯛꯀꯅꯨ ꯍꯅꯨꯁꯜꯂꯛꯑꯕꯅꯤ ꯂꯣꯏꯅ ꯀꯦꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯤꯡꯅ ꯀꯥꯛꯅ ꯆꯠꯈꯤꯔꯝꯃꯤ ꯀꯂꯥꯕꯇꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯂꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯂꯥꯕꯇꯤꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤ ꯄꯨꯝꯕ ꯑꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯕꯕꯥ ꯁꯦꯡꯅꯍꯜꯂꯨꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯁꯥꯎꯅ ꯂꯣꯏꯔꯝꯃꯅꯤ ꯃꯍꯥꯛꯅ ꯃꯈꯨꯔꯥ ꯑꯗꯨꯅ ꯈꯕꯔ ꯄꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯝꯗ ꯃꯊꯥ ꯁꯥꯔꯒ ꯅꯪꯅ ꯑꯗꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯈꯨꯔꯥꯅ ꯍꯥꯏꯔꯛꯈꯤ ꯖꯦꯁꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯀꯅꯥꯅꯣ ꯖꯦꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯉꯣꯟꯗ $10,10 ꯈꯛꯇ ꯄꯤꯒꯗꯕꯗꯣ ꯅꯪꯅ ꯃꯉꯣꯟꯗ ꯂꯤꯂꯥ ꯀꯌꯥ ꯁꯥꯟꯅꯔꯨꯔꯕꯅꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯝꯕ ꯅꯨꯄꯤ ꯖꯦꯁꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯣꯔ 10,000ꯒꯤ ꯃꯄꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯣꯔ 10,000 ꯑꯗꯣ ꯅꯄꯥꯗꯒꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯀꯔꯤꯕ ꯍꯥꯏꯗꯨꯅ ꯀꯂꯥꯕꯇꯤꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯀꯔꯤꯕꯕꯨ ꯀꯩꯅꯣ ꯅꯪꯗꯤꯅꯦ ꯌꯨ ꯈꯔ ꯊꯛ ꯖꯨꯋꯥ ꯈꯔ ꯁꯥꯟꯅ ꯇꯧ ꯂꯩꯕꯅꯤꯅ ꯑꯝꯇ ꯈꯪꯉꯝꯃꯔꯣꯏ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅꯅꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯊꯨꯡꯍꯟꯕ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯁꯣꯜꯕ ꯇꯧꯕ ꯉꯝꯃꯔꯣꯏ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯐꯣꯇꯣ ꯅꯨꯡꯗꯣꯒ ꯂꯩꯕ꯭ꯔꯥ ꯑꯦꯗ꯭ꯔꯦꯁꯀ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯂꯥꯕꯇꯤꯅ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯪꯂꯝꯃꯤ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯁꯨꯕꯔꯥꯖꯨꯗꯨ ꯃꯍꯤꯕꯨ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯤꯕꯨ ꯂꯩ ꯄꯤꯔꯝꯃꯤ ꯋꯦꯜꯀꯝ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯂꯥꯕꯇꯤꯅ ꯃꯍꯤꯒꯤꯗꯃꯛꯇ ꯆꯥꯅꯕ ꯊꯛꯅꯕ ꯁꯦꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯁꯨꯕꯀꯔꯅ ꯃꯍꯤꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤꯗꯤ ꯀꯂꯥꯕꯇꯤꯅ ꯄꯨꯡ 1.5 ꯆꯪꯗꯅ ꯅꯪꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨꯗ ꯀꯂꯥꯕꯇꯤꯅ ꯍꯥꯏꯔꯛꯈꯤ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯤ ꯌꯦꯡꯍꯜꯂꯕ꯭ꯔꯥ ꯁꯨꯕꯔꯥꯖꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ ꯑꯇꯥꯡꯕ ꯑꯦꯟꯇꯤꯛ ꯉꯥꯛꯇꯅꯤ ꯅꯪ ꯃꯐꯝꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯕ ꯄꯥꯝꯕ꯭ꯔꯥ ꯀꯩꯗꯧꯕꯒꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅꯣ ꯎꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ
ꯀꯂꯥꯄꯇꯤꯅ ꯍꯥꯏꯔꯛꯈꯤ ꯃꯍꯩꯁꯦ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯟꯕꯅꯤ ꯑꯥꯗꯁꯨ ꯑꯩꯈꯣꯏꯕꯨ ꯅꯣꯛꯍꯟꯕꯗ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯁꯨꯕꯔꯥꯖꯨꯅ ꯃꯍꯩꯕꯨ ꯌꯨ ꯄꯤꯊꯛꯑꯗꯨꯅ ꯖꯦꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯖꯦꯁꯤꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯖꯦꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯄꯤꯛꯏꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯑꯣꯔꯐꯥꯅꯦꯖ ꯑꯃꯗ ꯌꯣꯛꯂꯛꯈꯤ ꯊꯥꯏꯅ ꯀꯂꯥꯄꯇꯤꯅ ꯃꯍꯩꯗ ꯍꯥꯏꯖꯤꯟꯈꯤꯕ ꯋꯥꯔꯤꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯗꯨ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯄꯇꯤꯅ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯤꯈꯤꯕ ꯋꯥꯔꯤꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯨꯕꯔꯥꯖꯨꯅ ꯃꯍꯩꯗ ꯍꯥꯏꯔꯝꯃꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯤꯟꯈꯤꯕ ꯋꯥꯔꯤꯗꯨꯅꯤ ꯍꯥꯏꯅ ꯃꯗꯨꯗꯒꯤꯗꯤ ꯃꯍꯩꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯄꯦꯔꯦꯂꯦꯜ ꯂꯥꯏꯐ ꯑꯣꯏꯕꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗ ꯊꯣꯛꯑꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯋꯥꯔꯤ ꯑꯁꯦ ꯖꯦꯁꯤꯗꯁꯨ ꯊꯣꯛꯏꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯨꯕꯔꯥꯖꯨꯅ ꯖꯦꯁꯤꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯗ ꯂꯩꯗꯨ ꯌꯥꯝꯅ ꯐꯩꯅꯦ ꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯍꯩꯅ ꯍꯥꯏꯔꯛꯈꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯊꯃꯣꯏꯗ ꯂꯩꯔꯛꯀꯗꯧꯗꯅꯣ ꯊꯃꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯕꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯊꯃꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯇꯥꯔꯒꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝꯁꯨ ꯇꯧꯕ ꯌꯥꯏꯗꯅ ꯑꯩꯒꯤꯕꯨ ꯕꯤꯠ ꯂꯣꯏ ꯇꯦꯍꯜꯂꯦ ꯅꯪꯅ ꯃꯍꯩꯅ ꯌꯨ ꯊꯛꯄ ꯂꯣꯏꯔꯒ ꯁꯨꯕꯔꯥꯖꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯕꯔꯥꯖꯨꯅ ꯀꯤꯔꯗꯨꯅ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯉꯥꯛꯁꯪ ꯉꯥꯡꯉꯦ ꯃꯗꯨꯗ ꯃꯍꯩꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯨꯃꯤꯠ 15ꯅꯤ ꯁꯨꯔꯦ ꯃꯤꯠ ꯎꯏꯁꯜꯂꯛꯇ꯭ꯔꯤꯕꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯃꯦꯔꯤꯀꯥꯗꯗꯤ ꯖꯦꯁꯤꯅ ꯑꯩꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅꯗꯨꯅ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯕꯤꯗꯨꯅ ꯃꯍꯥꯛꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤ ꯑꯩꯁꯦ ꯃꯉꯣꯟꯗꯗꯤ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯑꯩꯅ ꯖꯦꯁꯤꯗ ꯈꯣꯡ ꯊꯥꯡꯒꯠꯂꯒ ꯑꯗꯨꯝ ꯇꯨꯝꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩ ꯇꯨꯝꯕ ꯐꯪꯗ꯭ꯔꯦ ꯑꯩꯅ ꯈꯣꯡ ꯊꯥꯡꯒꯠꯂ ꯇꯨꯝꯒꯦ ꯍꯥꯏꯕꯗ ꯀꯅꯥꯅꯕꯨ ꯌꯥꯕꯤꯗꯣꯏꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯑꯋꯥꯕ ꯁꯥꯖꯔꯝꯃꯤ ꯃꯍꯩꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯄꯇꯤꯅ ꯆꯤꯡꯅꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯀ꯭ꯔꯤ ꯀ꯭ꯔꯤ ꯇꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯨꯕꯔꯥꯖꯨꯅꯁꯨ ꯄꯣꯊꯥꯍꯧꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯨꯕꯔꯥꯖꯨꯕꯨ ꯅꯪ ꯆꯠꯀꯦꯗꯤ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯩꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯕꯔꯥꯖꯨꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯉꯣꯟꯗ ꯈꯣꯡ ꯊꯥꯡꯒꯠꯂꯒ ꯇꯨꯝꯒꯦ ꯇꯧꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯅꯪꯁꯨ ꯂꯩꯅꯤꯡꯉꯗꯤ ꯂꯩꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯝ ꯇꯧꯔꯣꯏꯁꯦ ꯍꯌꯦꯡ ꯑꯗꯨꯝ ꯊꯤꯜꯂꯛꯀꯦ ꯀꯔꯣꯔ 10,000ꯗꯨ ꯄꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯇꯨꯝꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯕꯔꯥꯖꯨꯗ ꯍꯥꯏꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯂꯥꯄꯇꯤ ꯑꯗꯨ ꯃꯍꯩꯒ ꯇꯨꯃꯤꯟꯅꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯣꯔ ꯊꯤꯡꯕꯗꯧꯅ ꯇꯨꯝꯃꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯩꯅ ꯅꯨꯡꯇꯤꯒꯤ ꯁꯨꯕꯔꯥꯖꯨꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯗꯨꯅ ꯀꯂꯥꯄꯇꯤꯕꯨ ꯇꯨꯃꯤꯟꯅꯅꯕ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯁꯨꯕꯔꯥꯖꯨꯗꯨ ꯌꯥꯝ ꯁꯥꯎꯔꯗꯨꯅ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯍꯩꯅ ꯃꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯅꯪꯒꯤ ꯑꯌꯥꯝꯕꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯉꯔꯥꯡ ꯅꯪꯅ ꯑꯩꯒ ꯇꯨꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯔꯝꯃꯤꯅ ꯄꯥꯎꯗꯣ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯀꯂꯥꯄꯇꯤꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯍꯦꯁꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯇꯨꯝꯃꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯃꯁꯨꯡ ꯐꯣꯟꯗꯒꯤ ꯖꯦꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯄ꯭ꯂꯥꯟ ꯇꯧꯅꯗꯨꯅ ꯃꯍꯦꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯀꯂꯥꯄꯇꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯗ ꯌꯥꯝꯅ ꯁꯥꯎꯖꯔꯝꯃꯤ ꯕꯕꯜ ꯍꯦꯛ ꯂꯥꯛꯄꯒ ꯇꯨꯝꯃꯨꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯑꯩ ꯑꯦꯀꯥꯎꯟꯇ ꯆꯦꯛ ꯇꯧꯈꯤꯒꯦ ꯆꯥꯛꯗꯣ ꯊꯣꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯥꯛꯁꯨ ꯊꯣꯡꯕ ꯇꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯩꯅ ꯀꯂꯥꯄꯇꯤꯕꯨ ꯆꯥꯛ ꯊꯣꯡꯍꯜꯂꯝꯃꯤ ꯆꯥꯛ ꯆꯥꯕꯗꯁꯨ ꯃꯍꯩ ꯑꯗꯨ ꯆꯨꯝꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯀꯂꯥꯄꯇꯤꯗ ꯏꯜꯂꯣ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯀꯂꯥꯄꯇꯤꯗ ꯏꯜꯍꯜꯂꯝꯃꯤ ꯃꯍꯦꯁꯅ ꯍꯦꯛ ꯇꯨꯝꯈꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯦꯁꯅ ꯇꯨꯝꯅꯕ ꯃꯤꯠ ꯎꯏꯔꯒ ꯇꯣꯏꯂꯦꯠ ꯇꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯁꯨꯕꯔꯥꯖꯨꯗꯨ ꯆꯪꯗꯨꯅ ꯂꯣꯠꯄ ꯃꯇꯝꯗ ꯁꯨꯕꯔꯥꯖꯨꯗ ꯑꯣꯏꯅ ꯃꯍꯦꯁꯅ ꯇꯣꯏꯂꯦꯠ ꯇꯧꯁꯜꯂꯝꯃꯤ ꯑꯗꯨꯒ ꯂꯦꯞꯇꯣꯞ ꯑꯗꯨ ꯄꯥꯏꯔ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯀꯂꯥꯄꯇꯤꯗ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯂꯝꯃꯤ ꯀꯂꯥꯄꯇꯤꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯝꯕꯔ 1 ꯇꯧꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯁꯨ ꯀꯂꯥꯄꯇꯤꯗꯨ ꯆꯥꯛ ꯄꯨꯗꯨꯅ ꯃꯍꯦꯁꯀꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯍꯦꯁꯅ ꯀꯂꯥꯄꯇꯤꯕꯨ ꯐꯤ ꯁꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯐꯤ ꯁꯨꯍꯜꯂꯝꯃꯤ ꯑꯁꯨꯝ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤ ꯀꯂꯥꯄꯇꯤꯕꯨ ꯁꯨꯕꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯊꯤꯜꯂꯛꯂꯝꯃꯤ ꯀꯂꯥꯄꯇꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯇꯨꯃꯤꯟꯅꯈꯤꯕꯗꯒꯤ ꯃꯍꯦꯁꯅ ꯃꯉꯣꯟꯗ ꯃꯈꯣꯡ ꯊꯥꯡꯒꯠꯂꯒ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤꯁꯤ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯦꯁꯅ ꯈꯣꯡ ꯊꯥꯡꯒꯠꯇ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯨꯁꯜꯂꯗꯨꯅ ꯃꯉꯣꯟꯗ ꯊꯥꯡꯒꯠꯂꯒ ꯇꯨꯝꯍꯜꯂꯤ ꯃꯌꯨꯝꯗꯁꯨ ꯃꯃꯥꯒ ꯇꯨꯃꯤꯟꯅꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯂꯥꯄꯇꯤꯗ ꯊꯥꯡꯒꯠꯂꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯨꯕꯔꯥꯖꯨꯒꯤ ꯐꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯨꯕꯔꯥꯖꯨꯗꯨꯅ ꯁꯥꯎꯔꯒ ꯄꯨꯡ 8:30 ꯆꯞ ꯆꯥꯅ ꯊꯤꯜꯂꯛꯀꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯨꯕꯔꯥꯖꯨꯗ ꯑꯩ ꯀꯂꯥꯄꯇꯤꯅꯤ ꯍꯥꯏꯗꯨꯅ ꯀꯂꯥꯄꯇꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯂꯧꯕ ꯂꯥꯛꯇꯣꯏꯔꯥ ꯂꯥꯛꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯗꯨꯅ ꯍꯪꯂꯝꯃꯤ ꯃꯈꯨꯔꯥꯗꯨꯅ ꯁꯥꯎꯔꯒ ꯅꯪ ꯃꯁꯤꯒꯤ ꯔꯨꯇꯤꯟ ꯑꯁꯦ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕꯩ ꯋꯥꯔ ꯑꯁꯨꯝ ꯍꯩꯅꯈꯤꯕꯩ ꯋꯥꯔ ꯍꯥꯏꯗꯨꯅ ꯆꯩꯕꯤꯔꯝꯃꯤ ꯕꯦꯡꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔ ꯑꯗꯨꯅ
ꯃꯍꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯄꯩꯁꯥꯁꯤꯡꯕꯒꯤ ꯃꯇꯝ ꯑꯗꯣ ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯅꯤꯁꯦ ꯈꯪꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯇꯧꯗꯕꯅꯤ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩ ꯔꯥꯖꯦꯟꯗ꯭ꯔꯅꯥꯊꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩ ꯃꯤꯡꯁꯦ ꯀꯣꯏꯂꯥꯎ ꯂꯥꯎꯒꯦꯁꯨ ꯂꯥꯎꯔꯣ ꯀꯣꯔꯠꯀꯤ ꯁ꯭ꯇꯦ ꯑꯣꯔꯗꯔꯗꯣ ꯄꯥꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯦ ꯊꯥ 3ꯇꯤ ꯅꯈꯣꯏꯅ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯃꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯕꯦꯡꯛꯗꯒꯤ ꯄꯨꯅꯤꯡꯕ ꯄꯩꯁꯥ ꯄꯨꯕ ꯃꯇꯝꯗ ꯑꯩꯅ ꯁꯤꯡꯕꯒꯤ ꯃꯇꯝ ꯑꯗꯣ ꯑꯀꯛꯅꯕꯤꯗ ꯂꯩꯇꯦ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯇꯝꯗ ꯄꯤꯕ ꯌꯥꯏ ꯄꯤꯅꯤꯡꯗꯕ ꯃꯇꯝꯗ ꯄꯤꯗꯕ ꯌꯥꯏ ꯑꯩꯉꯣꯟꯗ ꯀꯅꯥꯅꯁꯨ ꯊꯦꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯀꯂꯥꯄꯇꯤꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯍꯩꯗ ꯍꯥꯏꯔꯛꯈꯤ ꯂꯣꯟ ꯑꯁꯦ ꯏꯆꯥꯅꯨꯄꯤꯒ ꯃꯥꯟꯅꯩꯗꯥꯏ ꯑꯗꯨꯕꯨ ꯂꯣꯟ ꯑꯁꯤꯗꯤꯅꯦ ꯏꯇꯨꯒꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯂꯪꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯂꯪꯊꯣꯛꯄ ꯌꯥꯏ ꯃꯍꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯩꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯁꯨꯝꯅꯅꯦ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯒꯅꯦ ꯇꯥꯟꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯨ ꯇꯥꯔꯒꯁꯨ ꯕꯦꯡꯛꯀꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯃꯥꯡꯕꯁꯦ ꯀꯔꯝꯅ ꯃꯦꯟꯈꯠꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯖꯩ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯦ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯅꯪꯅ ꯆꯒꯠ ꯆꯒꯠ ꯌꯦꯠꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯊꯥ 3ꯀꯤ ꯁ꯭ꯇꯦ ꯑꯣꯔꯗꯔ ꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯊꯪꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁꯦꯁꯟ ꯍꯧꯔꯅꯤ ꯑꯗꯨꯒ NPAꯗ 1 ꯂꯥꯈ ꯀꯔꯣꯔꯒꯤ ꯕꯤꯜ ꯄꯥꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗꯅꯤ ꯉꯥꯡꯅꯗ꯭ꯔꯤꯕꯁꯦ ꯃꯗꯨꯗ ꯑꯩꯒꯤ ꯀꯔꯣꯔ ꯆꯥꯝꯃꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯗꯧꯕꯅꯤ NPA ꯍꯥꯏꯕꯗꯤ ꯅꯣꯟ ꯄꯔꯐꯣꯔꯃꯤꯡ ꯑꯦꯁꯦꯠ ꯍꯥꯏꯕꯗꯤ ꯃꯥꯡꯈ꯭ꯔꯕ ꯄꯩꯁꯥ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯟꯅꯍꯧꯕꯗꯒꯤꯅꯤ ꯌꯦꯡꯉꯨ ꯂꯩꯕꯥꯛ ꯑꯁꯤꯅ 1 ꯂꯥꯈ ꯀꯔꯣꯔ NPAꯗ ꯆꯠꯍꯟꯒꯅꯤ NPAꯗ ꯃꯥꯡꯈꯤꯗꯣꯔꯤꯕꯁꯦ ꯀꯂꯥꯄꯇꯤꯅ ꯃꯣꯕꯥꯏꯜ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯃꯍꯩꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯦ ꯅꯪꯅ ꯕꯦꯡꯛꯗꯒꯤ ꯄꯨꯈꯤꯕ ꯄꯩꯁꯥꯔꯥ ꯃꯗꯨ ꯁꯤꯡꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯁꯤꯡꯉꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯒꯤ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯂꯥꯄꯇꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯂꯥꯄꯇꯤꯅ ꯃꯍꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯗ ꯄꯤꯕ ꯕ꯭ꯂꯦꯡꯛ ꯆꯦꯛꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ ꯕ꯭ꯂꯦꯡꯛ ꯆꯦꯛ ꯑꯗꯨ 22ꯅꯤ ꯃꯍꯩꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯐꯕꯒꯤꯅꯤ ꯈꯪꯉꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯅꯤ ꯑꯗꯨꯒ ꯆꯦꯛꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯣ ꯁꯣꯜꯕ ꯇꯧꯔꯣ ꯃꯍꯦꯁꯅ ꯀꯔꯦꯝꯅꯔꯒ ꯀꯂꯥꯄꯇꯤꯗ ꯍꯥꯏꯔꯝꯃꯤ ꯅꯄꯥꯒꯤ ꯁꯣꯏꯁꯦ ꯁꯥꯔ ꯄꯤꯔꯛꯏꯔꯥ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯄꯇꯤ ꯁꯥꯎꯔꯛꯂꯝꯃꯤ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯊꯥꯖꯕꯁꯦ ꯆꯨꯝꯒꯗ꯭ꯔꯅꯦ ꯃꯗꯨꯗ ꯀꯂꯥꯄꯇꯤꯅ ꯍꯥꯏꯈꯤ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯍꯣꯡꯕ ꯅꯥꯏꯕꯅꯤ ꯃꯍꯩꯅ ꯆꯦꯛ ꯑꯗꯨ ꯀꯂꯥꯄꯇꯤꯗ ꯄꯤꯔꯗꯨꯅ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯍꯩꯗ ꯀꯂꯥꯄꯇꯤꯅ ꯁꯥꯎꯔꯒ ꯀꯔꯤꯕ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯁꯦ ꯆꯍꯤ 12 ꯁꯨꯔꯕꯅꯤ ꯑꯗꯨꯒ ꯆꯦꯛꯁꯦ 12무ꯛꯁꯨ ꯍꯥꯄꯛꯄ ꯌꯥꯒꯤꯅꯤ 30-40무ꯛꯁꯨ ꯄꯤꯔꯛꯈꯣꯔꯥ ꯑꯩꯕꯨ ꯑꯉꯥꯡꯅꯤꯒꯗꯤ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯩꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯩꯅ ꯀꯂꯥꯄꯇꯤꯗ ꯍꯥꯏꯈꯤ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯗ ꯉꯥꯎꯖꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯈꯣꯡꯁꯦ ꯍꯥꯟꯅ ꯊꯥꯡꯒꯠꯂꯝꯃꯗꯤ ꯐꯒꯗꯕꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯂꯥꯄꯇꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩ ꯂꯩꯔꯒ ꯃꯍꯥꯛꯅ ꯃꯁꯝꯅ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨ ꯃꯍꯩꯗꯒꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯗꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯃꯥꯁꯇꯔꯒꯤ ꯃꯌꯨꯝ ꯑꯗꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗꯨ ꯕꯦꯡꯛꯀꯤ ꯃꯤꯅ ꯁꯣ ꯂꯣꯟꯁꯤꯟ ꯊꯝꯃꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕꯦꯡꯛꯀꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯔꯝ ꯍꯪꯕ ꯃꯇꯝꯗ ꯅꯪꯅ ꯄꯩꯁꯥ ꯁꯤꯡꯗꯕꯒꯤ ꯂꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯄꯩꯁꯥ ꯁꯤꯡꯗ꯭ꯔꯤꯕꯁꯦ ꯊꯥ 2ꯃꯨꯛꯇꯤ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯊꯥ 2ꯃꯨꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯥꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯤꯡꯕ ꯉꯝꯗꯕꯅꯤ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯡꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯍꯜ ꯑꯗꯨꯗ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯩ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯕꯦꯡꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯔꯝꯃꯤ ꯃꯍꯦꯁꯅ ꯃꯈꯣꯏꯕꯨ ꯐꯨꯕꯒꯤ ꯃꯔꯝꯁꯤ ꯃꯍꯥꯛꯀꯤ ꯃꯥꯁꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯋꯥ ꯉꯥꯡꯕꯗꯒꯤ ꯐꯨꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯦꯁꯅ ꯕꯦꯡꯛꯀꯤ ꯄꯩꯁꯥ ꯈꯣꯝꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯀꯣꯂꯦꯖꯇ ꯅꯨꯡꯁꯤꯅꯔꯝꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯕꯦꯡꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯦꯁꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯍꯦꯁꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯉꯥꯡꯕ ꯃꯇꯝꯗ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅꯗꯤ ꯃꯤꯒꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯄꯦꯄꯥ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯄꯩꯁꯥ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯋꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯊꯥ 2 ꯈꯛꯇꯪ ꯆꯣꯟꯊꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯃꯤꯑꯣꯏꯕꯗ ꯉꯥꯡꯂꯣꯏꯗꯕ ꯋꯥꯉꯥꯡ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯣꯔ ꯂꯤꯁꯤꯡ ꯍꯨꯔꯥꯜꯂꯤꯕ ꯔꯣꯜ ꯂꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯗꯤ ꯄꯩꯁꯥ ꯊꯧꯕ ꯉꯝꯗꯦꯅꯦ ꯀꯔꯝꯅ ꯄꯩꯁꯥ ꯊꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯌꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯅꯥ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯍꯟꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯅꯣ ꯍꯥꯏꯗꯨꯅ ꯂꯩꯈꯠꯅ ꯈꯨꯝꯕ ꯃꯇꯝꯗ ꯃꯍꯩꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯐꯨꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯄꯩꯁꯥ ꯈꯣꯝꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯄꯩꯁꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥꯗꯣ ꯊꯤꯕꯒꯤ ꯅꯤꯌꯣꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯝꯃꯤ
इमुंग फमना माहीना मास्टर नंगी पैसा तो अगर सिंगेसु यादे असुमाय तौरीसे नुंगाइब्रा हाइदुना वारी साननिंगी टाइमिंग अदुदा बैंक की एम्प्लॉय मैम की गाड़ी तोंगदुना लाक्लमी अदुगा पैसा थौबा मास्टर अदुगी थोंग अदुदा कोयला लौबा हौरक्लमी नुपा अमना याम लिंगना नंगनरा अखोइगी मीसिंगदा फुरे हाइदो पैसा अदुम थीजना सिंगो नत्रगदी नातै चारो हाइदुना थांग वतुना गांगलमी तंजा अदुदा की मास्टर अदुना मखोइगी ममांगदुदा बोर्ड अमा थेलमी बैंक की मीसिंगना अखोइगी युमदा लाक्तुना पैसा थौबा यारोय हाइदुना हाइबनी मदुदैदी खरा लीना लाक्लिबा नुपा अदुगी मया अदुदा माहिना थलमलिबा चाय ग्लास अदु हापचंदुना मबु मनुंग यौहनखि माइना हाइ लखोइसे रिकवरी एजेंट ने दाइने ग्लास लखोलु कैनो मदुदैदी रिकवरी एजेंट मैम अदुबु माहिना लोइना फुदुना मफम अदुदगी तांथोखिरमी नुमिदांगी मतमददी मखोइगी कॉलोनी अदुगी मीसिंग अदु थोलक्तुना माहिबु ngaiduna lerami aduga मखोइगी कॉलोनी अदुगी चेयरमैन थोलक्तुना नंगना मफम असिदा फुना खोना तौरिसे करिगिनो अखोइसिंग असे यामना लेम्बा गवर्नमेंट ऑफिशियल की मी ngaktani पैसा दो पुतरागदी कोकोक सिंथोपगा तौगे अखोइसु लोन लौरिबनी अखोइसु EMI अदुम थीना असुमाइना थीद तारागदी अदुम लाक्ता बा हाइदुना माहिदा हाइबा मतंदा माहिना हरकी करीबना अखोइसे ऑफिशियल नेबा करम ऑफिशियल नो ऑफिशियल हाइबदी अखोइसे हानो ऑफिसर होगा रिटायर होखिबदु नत्रा अखोइना थागी EMI थी दाइ क्या थीरिबा मदुरा नुपादु राखी लुपा 9,900 ममांग से क्या थी हाइदुना हाइबा मतंदा लुपा 9,900 चमापन यांकैनी अदु तागदी हंदक चही लुपा यांकै हेंकलेबा नत्रा होइने अदुबु नखोइदी ऑफिशियल ngaktaniना लुपा यांकै चाम हेंकलपजे करिसु खलमोइ माइना वाखादाकी अखोइगी लमसे ऑफिशियल ngaktani लेइसे लुपा 9,900 हेंकलपा मतंदा कैमता खनादबनी क्रेडिट कार्ड चार्ज ने लौरिबा ATM की चार्ज ने लौरिबा लेट फी की चार्ज ने लौरिबा अखोइदी कैमता खलमोइने दो अखोइ सिदगी खोंगलिबा पैसा मयामसे काय चलिके खंगब्रा अखोइगी दायरबा MP सिंह राजेंद्र गुंबा माना पुरुबा पैसा सिंह अदो मसिदे खोंगलगा लोइ सिंगी मंगाक्तनी अखोइ गुंबजना करोड़ 3,000 ओइगेरा 5,000 ओइगेरा 10,000 ओइगेरा पैसा दो पुरगा सुसिंग सिंगद्रगा पैसा दो NPA दा जत्किबा मतमदा बैंक की मांगिबा पैसा सिंग अदुदी अखोइना ओइना थीदुना लेरिबनी मदुसु अखोइ कैमता खलमोइने खोइदि ऑफिसा ngaktaniना वाहिरु ता मतमदा मफमदु लेबा मीसिंग अदु ngaktuni yengdami aduga nupadun harki nangna haisinati मांगलिबा पैसा मैमसे पब्लिकना लोइना थीरि हाइरिबरा अखोइदगी खोंगत्रगदी पैसा मांगलिबा मैमसिदि कायदगी रिकवर तौदेबा स्टेट बैंकना 2019-20 दा मांगलिबासे हाइब्रि लोन दा थादगिबासे करोड़ 13,000 नि यूनियन बैंकना NPA दा चखरिजना 24 करोड़ नि असुमना अखोइ इंडिया दा लेबा बैंक मैमसिंगसे असुमना पैसा लोइ मांगलिबनि मखोइगी बैंक सिंगसे करमने हिंगिबनो करमने मैनेज तौरिबना हाइब्दि नखोइ खलुब्रा बेंगदुगी चेयरमैन सिंगदुना मखोइ प्रॉपर्टी ओलगा सिंगलिबजाला नत्रगा गवर्नमेंटगा पैसा पिरिबजालो मसे अखोइ पुमने याहनबनी अखोइ ऑफिसर कांगुने याहनबनी अखोइना निंगते कै थबक सुरगा अखोइगी सनागी बंधान लमगी बंधान अमसुंग लोन लबो पैसा सिंगसे सिंगनेबनी अदुबो अखोइना अखोइदगी लुट तौबिगिबा पैसा सिंगसेजु अखोइना दम सिंगजरिबनी हाइबनि नाखोइना मोइना पैसा दो हुरालगा अखोइना ओइना सिंगलपिबनी अदुबो अखोइना मसिंग मताददी वामतदि गांगमोइने अखोइदि ऑफिशियली नत्रो मिनागी ऑफिशियल हाइजनी येंगो मफम असिदा अहल ओरबा मजासिना माकी सात्रसिंग अदो सही यांखै मुथमिरमे नुमिदांदना नाइट शिफ्ट तौदना माकी EMI थीनेबा होनजरी थानी खतंग मतम पिबियु मागी लोनदु सिंगनेबैदमक्ता माकी नुपि नारोरे हाइदना हाइजबा मतमदा मसिबु यारोइने अदुबु राजेंद्र गुमना करोड़ 10,000 पुरपदि करिसु हाइदिने माजे याम चाउखिबा जालाबा अइदिना अखोइगुंबा ऑफिशियल ngaक्त नत्ते अइदि पोकचा पोबिने मखोइदगिने पैसासे लौदना तोय मखोइगुंबनने पैसा सिंगसे सिंग्द्रिबाउतिने अखोइ ओजाना थेलिबा बोर्डसे लौथोपा यारोय मसि हारमदुना माहि महाकि मयुना चंखि अदुगा मफम अदुरा लैबा मिसिंगी ममिद अदु पांथोलकपगा चप माना खिरामी नोंगालकपा मतमदा मखोइ कॉलोनी अदुदा बैंक की पैसा थौबा अमता लाकपा यारोय हादुना थेतुन लेरमी युमथों खुदिमक्ता मसिगी बोर्डसे लोइना थेतुन लेरमी तसेना बोयकॉट तौबनी हाइबदी करोड़ 10,000 हुरांखिबा मीदुना पैसा सिंगद्रगा अखोइना कदोबि सिंगदुनो हाइबनी मदुदगिदी प्रजा म्यामसु मखोइगी बैंकता लेरिबा पैसा सिंग अदु लोइना लौथोंनरमी पैसा सिंगक्ट्रि फावबदी मखोइना बैंकता पैसा थमरो हाइदुना मी खुदिमा दो लोइना बोयकॉट तौरमी मतौ अदु राजेंद्रसु टीवी दा येंदुना लैजरमी बैंक बोयकॉट तौरे हाइदुना मफम खुदिमक्ता लोइना थेतुना लेरमी तंजादुना राजेंद्रगी मनाउपादुनासु
मी यमदसु याम थेनरे अखोजु थेजे हादुना बोर्ड अमा इदुना पोरक्लमी मतोदु उबु मतमदा राजेंद्रना माखि मनावपाद फुबिरमी मफम खुदिमक्ता राजेंद्रगी इफिजी मै थारमी अदुगा बैंक पैसा थौबा लाक्पा मिसिंगबु मफमदुदा मिसिंगना फुदना तालामी तौरिबा बैजाकी पावदु दिल्ली यौखि अदुगा फाइनेंस मिनिस्टरना बैजाकता तौरिबसे करिनो हादुना हंगु मतमदा बैजाकी ड्यू लेरिबसे करोड़ लिसिंग कुलुमदोइनी मसि सिंगदोक्ट्रि फाउती बैंकता मी अमदा जंगरो हादुना बॉयकॉट तौनी हादुना पावदा तमलमी राजेंद्रना लेरिबा ड्यूसिना करोड़ लिसिंग तरानी माकी पैसा से सिंगद्रि फाउती मी मतना पैसा सिंगरो हादुना बॉयकॉट तौनी हादुना मखा तारामी मसि सुम तौतारगदी लेबासे फिबम अमतारोय फाइनेंशियल इमरजेंसी लौथोकबु ताई हादुना हारकी फाइनेंस मिनिस्टर दुना राजेंद्र फोन तौरगा पैसा से सिंथोहनगे हाबरा नत्रगा इरांग असिने थहनगे हाबरा हादुना हारकी करिगुंबा मसिंग अमद्रगदी नंग पार्टीदगी ताथोकनी हादुना सु हारमी मंगोन हारकपा मतमदा राजेंद्रना याम सावमी नाखोई पार्टी से अइना सेमखिबा नत्रा अइना पैसा थादखिबा नत्रा हादुना हारमी अदुगा अइना गमदब होनगनी हादुना फाइनेंस मिनिस्टर दुरा हारमी मदुदगी राजेंद्रना बैजाकता लेबा मिसिंग सिबु किडनैप तौदुना मखोई इमुंग मनुंगदा एमआई सिंगनबैदमता हारमी पाउसिंग असि माहिदा तमलमी महाकी मास्टर की नुपीदुसु किडनैप तौखिबनी बैजाक एसीपी दु लाक्तुना माहिदा नंगना एंटी सोशल एक्टिविटी खरा तौई मदुगी कंप्लेन लै मरम मदु नंग ऑफिसर चतबा यारो हाइदुना महापु मफम मदुरी पुदुना चतखिरमी राजेंद्रनाथना माहिदा फोन तौतुना नंगसे मयामगी लीडर याम साबदाय इमुंग खुदिमक्ति मी अमम किडनैप तौरेसे नंगना तौहनबा ngaतुनी लालो इबानी वारी खरा सानागदबसु लै हाइदुना महागना माहिबु लाना बेदमता हारमी कना लित्रबा नारक मुंगसोंगमदा पुलिसिंग अदुना राजेंद्रगी मीगा लोइनना माहिबु फुरमी राजेंद्रना माहिदा हारकी नंगना अमेरिकादगी सीताना कैसु लैतबा डॉलर खरगिदमता लाक्लगा मथम मखा ओलिपसे करिगिनो अइना बैंकदगी लोन लौगेरा लौरोइरा नंगना साम चगन नैसे कैगिनो महागना माहिबु फुरदुना हारकी मसी नंगोंदा रोइबा चांस निबिरिसे मसी लोइना थादोलम अदुगा इंगु तमना अमेरिकादा हनख्रो नमु मतेंग पांगलिबा मिसिंग अदो अइना लोइना तखतन हातकनी माहिना नोरादुना हारकी नंगसे तसेना पाकटपा माले कीरबरा नंगना नंगी मखादा मी क्या मनुम थमजे तारगसु ऐसे पॉइंट ब्लैंक लेरबनी अदुबु नंगना अइंगोंदा होजि मतिंगनरिबनीनी मसिना हाइजनदी नंग कीरे हाबसे नत्रा कीरिबसे नंग नत्ते नंगना तौरुबा थबक्तु नत्रा राजेंद्रना सावगा हाकी कीरिबसे अइदा नंगना यंगु नंगनि मफम जे सिरनी दुगा हाइना वारपा मतमदा बैजाकता लेरिबा मी खुदिमंगना बैंकि मपान क्यू लेपदुना माकी ईएमआई लोइना थिनरदबनी वाहेदु हापा मतमदा माइना ऑल द बेस्ट हाइदुना हाकी वाहेदु ताबदा राजेंद्र साउनिमंकिदुना पुलिस अदुगी नोइ मुलका कापके तौरमी पुलिसना राजेंद्र अदुबु खामलदुना अखोइ डिपार्टमेंटना माइथबसे लोसलदबदि केंदो खनबिरोनो हाइदुना राजेंद्र बु मफम अदुरी पुदुना चतकी एसीपी अदुना महाकी ऑफिसर अमदा महापु हानबि ऑर्डर पिरमदुना मखोइ सि चतखिरमी मखोइना चलिङै मतम अदुदा अरापदगी नोमै कापगी मखोल अम तारमी अदुगा राजेंद्र याम हराउजरमी मसिना तालिबासी माइसी नोमैना काउतुन हातखरे हाबसि ताकली नोंगालपा मतमदा मीसिना बैंकि ममाला क्यू लेपतुना ईएमआई थिनबु होनबा मतमदा बैंकि थोंग अदु सोमा लोलदुना लुपा अमगी सिन नमदुना लेरमी मतौदु उबदा राजेंद्रगी मीसिंगना राजेंद्रदा पाउ पिरमी अदुबु सोदु फकाइदुना चंगु हादुना राजेंद्रना ऑर्डर पिरमी पुंग 13 ताबदा ईएमआई सिंगदो लोइना थिहंगदमने हादुना हारमी राजेंद्रना मफम अदुगी गुंडा सिंगदा नतना अतोपा लमदगी गुंडा सिंगबु कौदुना मफम अदुगी मीसिंग अदुबु किडनैप तौखिबनी मखोइना थोंगदु फकाइदुना चरपा मतमदा मनुंगदा माहि अदु सो चबुननी पादुना फमदुना लेरमी दुगा महाकी मनिंगदा बैंकि स्टाफ सिंग अदु लेटुना लेबा अदु मखोइना थेंगनरमी नुमिदा अदुदा माहिबु पुलिस अदुना नोमैना कापतुना हातखिबा नते पुलिस अदुना माहिदा हारमी मी खुदिमासे पैसा चाउना लोन लौखिबा मिसिंग अदुना वाहन मंगातनी अदुगा अखोइना ngasi तौरिबा थबा असिजु अखोइ इमाइ पाना लोन लौदुना थबा से तहोलपनी बैंक सिदा पैसा याउद तारगदी अखोइ गुमलबा पेरेंट्स सिंगना मचा सिंग अदुबु करमना मी होइंगनी सर नंगना मदुगुंबा फत्रबा मिसिंग अदो तंदी पिगदमनी अदुगा मसिगी नोमैसिना मिपुम कया मरुमदी हातखरे अदुबु ngasi मसिदै थोलक्त्रिबा मरुसिना अदोमदा पानबा यारोय हाबदी मसिगी मरुसे अदोमि नते मसी अदुना पुलिस अदुना माहिदा सलाम कोलदुना मथक्ता ब्लैंक फायर अनिरा कापथोलमी माहिना हरकी आइदी केमतो तौरोय आइगी फैन मयाम नै अदुगा आइबो अफबो विश तौबिबा पब्लिक डेना अदुदि फारे हादुना गुंडा अदुना माके मास्टर अदुबु पैसा थिनबि तमता हरमी माहिना डिपोजिट थमलिबा टेबल अदु कौक्सिल अदुना मसिगी टेबल सिदा
ꯑꯗꯣꯝ ꯆꯠꯄꯤꯗꯨꯅ ꯄꯩꯁꯥ ꯊꯤꯕꯗꯣ ꯑꯝꯇ ꯌꯥꯎꯕꯤꯔꯁꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯔꯦꯗꯅ ꯑꯣꯐꯤꯁꯤꯌꯦꯜ ꯇꯥꯏꯃꯤꯡ ꯄꯨꯡ 5 ꯐꯥꯎ ꯄꯤꯒꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛ ꯃꯁꯤꯒꯤ ꯔꯤꯁꯤꯞꯁꯦ ꯀꯛꯄ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯉꯛꯁꯦ ꯅꯈꯣꯏꯗ ꯀꯛꯑꯣꯅ ꯄꯤꯒꯅꯤ꯫ ꯒꯨꯟꯗꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯁꯇꯔ ꯑꯗꯨꯕꯨ ꯐꯣꯔꯝ ꯐꯤꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯐꯣꯔꯝ ꯐꯤꯜ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯑꯗꯨ ꯆꯪꯁꯤꯜꯂꯒ ꯔꯤꯁꯤꯞ ꯑꯗꯨ ꯀꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯤꯅ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒꯨꯏꯁꯟ ꯑꯃ ꯀꯥꯎꯁꯜꯂꯒ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯍꯤꯅ ꯑꯣꯐꯤꯁ ꯆꯤꯌꯔ ꯑꯗꯨꯗ ꯎꯔꯨ ꯎꯡꯉ ꯐꯨꯔꯒ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯣꯖꯩ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯒꯨꯟꯗꯥ ꯑꯗꯨꯒꯤ ꯃꯤ ꯑꯃꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯤꯅ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯐꯨꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯕꯦꯡꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯤꯁꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯦꯟꯗ꯭ꯔ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯦꯟꯗ꯭ꯔ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯀꯥꯞꯂꯝꯃꯤ꯫ ꯃꯗꯨꯗꯩꯗꯤ ꯄꯕ꯭ꯂꯤꯛꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯃꯍꯤꯅ ꯀꯜꯂꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯞꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯁꯤꯡꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯃꯐꯝ ꯀꯌꯥꯗꯒꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯥꯎ ꯄꯤꯗꯨꯅ ꯕꯥꯏꯀꯔ ꯀꯌꯥꯃꯔꯨꯝꯁꯨ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯇꯥꯛꯂꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯜꯂꯝꯃꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯍꯤ ꯒꯥꯔꯤ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯤꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯂꯝ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯍꯜꯂꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯣꯔ 10,10 ꯑꯗꯨ ꯁꯤꯡꯗꯣꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯃꯥꯡꯗꯣꯔꯤꯒꯦ? ꯅꯪꯒꯤ ꯀꯔꯤ ꯑꯦꯁꯦꯠ ꯃꯥꯡꯗꯣꯔꯤꯒꯦ? ꯅꯪꯒꯤ ꯚꯤꯂꯥ ꯃꯥꯡꯗꯣꯔꯤꯕ꯭ꯔꯥ, ꯀꯥꯔ ꯃꯥꯡꯗꯣꯔꯤꯕ꯭ꯔꯥ, ꯀꯔꯤ ꯃꯥꯡꯗꯣꯔꯤꯒꯦ? ꯀꯔꯤꯒꯨꯝꯕ ꯉꯥ ꯐꯥꯕ ꯃꯤ ꯑꯃꯅ ꯑꯀꯟꯕ ꯏꯔꯩ ꯃꯔꯛꯇ ꯁꯃꯨꯗ꯭ꯔꯗ ꯆꯠꯇꯨꯅ ꯉꯥ ꯐꯥꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯣꯡ ꯅꯤꯅꯤ ꯍꯜꯂꯛꯇꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯜꯂꯛꯀꯅꯤꯅ ꯈꯪꯅꯗꯨꯅ ꯉꯥ 10,000-20,000 ꯐꯥ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯉꯥ 5,000-6,000 ꯑꯃ EMI ꯑꯣꯏꯅ ꯄꯤꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯥꯡꯖꯕ ꯀꯔꯤꯝ ꯂꯩꯇꯦ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯕꯨ ꯑꯣꯏꯒꯦꯔꯥ, ꯕꯁ ꯀꯟꯗꯛꯇꯔꯕꯨ ꯑꯣꯏꯒꯦꯔꯥ, ꯂꯧꯎꯕꯕꯨ ꯑꯣꯏꯒꯦꯔꯥ, ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯨꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯁꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯈꯪꯉꯤ ꯃꯁꯤꯒꯤ ꯑꯥꯏꯟ ꯀꯥꯅꯨꯟ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟ ꯂꯩꯔꯤꯕꯁꯤꯅ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ꯫ ꯅꯈꯣꯏꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯌꯥꯁꯤꯅꯅꯤ ꯏꯟꯗꯤꯌꯥꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯅꯥ ꯑꯣꯏꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯅꯥ ꯑꯣꯏꯗꯣꯔꯤꯕꯅꯣꯁꯦ ꯅꯈꯣꯏꯅ ꯂꯦꯞꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯁꯛꯇꯤꯁꯦ ꯄꯥꯏꯕ ꯍꯦꯟꯃꯟꯂꯛꯈꯤꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯗ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯂꯣꯏꯅ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯀꯅꯥꯅꯕꯨ ꯅꯈꯣꯏꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ? ꯑꯩꯅꯗꯤ ꯑꯗꯣꯝꯕꯨ ꯁꯣꯛꯍꯟꯕ ꯍꯥꯠꯄ ꯄꯥꯝꯈꯤꯗꯦ꯫ ꯑꯩꯅ ꯃꯗꯨ ꯄꯥꯝꯂꯝꯕ ꯇꯥꯔꯒꯗꯤ ꯅꯪꯍꯥꯛꯄꯨ ꯑꯣꯏꯅ ꯕꯦꯡꯛ ꯑꯗꯨꯗ ꯃꯤꯅꯤꯠ 5ꯗꯪꯅꯤ ꯊꯝꯃꯝꯗꯣꯏꯁꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯇꯣꯛꯆꯒꯗꯕꯅꯤ꯫ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯦꯝꯗꯣꯛꯆꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯕꯦꯡꯛꯀꯤ ꯂꯣꯟꯁꯤꯡ ꯑꯁꯦ ꯁꯤꯡꯗꯣꯛꯄ ꯑꯃꯁꯨ ꯆꯪꯒꯅꯤ꯫ ꯅꯪꯒꯤ ꯅꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯃꯤ ꯀꯌꯥ ꯏꯟꯁꯄꯥꯌꯔ ꯑꯣꯏꯗꯨꯅ ꯕꯦꯡꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯁꯤꯡꯗꯣꯛꯂꯛ ꯇꯥꯔꯒꯗꯤ ꯕꯦꯡꯛꯇ NPA ꯍꯥꯏꯕꯁꯦ ꯂꯩꯔꯔꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯂꯩꯕꯥꯛꯁꯤꯒꯤ ꯀꯥꯟꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕꯗꯤ ꯐꯕ꯭ꯔꯥ? ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯅꯪꯒꯤ ꯄꯅꯤꯁꯃꯦꯟꯠ ꯍꯥꯏꯕꯗꯤ ꯗꯟꯗꯤꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯣꯟꯁꯤꯡ ꯑꯗꯨ ꯁꯤꯡꯗꯣꯛꯇꯨꯅ ꯕꯩꯖꯥꯛꯇ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯩꯖꯥꯛꯀꯤ ꯃꯤꯅ ꯅꯪꯕꯨ ꯇꯔꯥꯝꯅ ꯋꯦꯜꯀꯝ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯄꯩꯁꯥ ꯑꯗꯨ ꯁꯤꯡꯗ ꯇꯥꯔꯒꯗꯤ ꯕꯩꯖꯥꯛꯀꯤ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯋꯦꯜꯀꯝ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯝꯒꯅꯤ꯫ ꯃꯈꯥ ꯇꯥꯕꯗꯤ ꯅꯪ ꯑꯁꯦꯡꯕ ꯃꯤꯅꯤ, ꯅꯪ ꯇꯧꯖꯔꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯤ ꯑꯗꯨ ꯃꯐꯝꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯥꯏꯔꯝꯃꯤ, ꯄꯩꯁꯥꯗꯣ ꯂꯣꯟ ꯂꯧꯕ ꯉꯝꯅꯤꯅ ꯈꯟ ꯇꯥꯔꯒꯗꯤ ꯁꯤꯡꯕꯁꯨ ꯉꯝꯅꯤꯅ ꯈꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯄꯩꯁꯥ ꯁꯤꯡꯕ ꯃꯇꯝꯗ ꯆꯥꯎꯊꯣꯛꯆꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯀꯤꯕ ꯊꯜꯂꯒ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯄꯩꯁꯥꯗꯣ ꯁꯤꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯤ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯦꯟꯗ꯭ꯔꯅ ꯄ꯭ꯔꯦꯁ ꯃꯤꯇꯤꯡ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ, ꯃꯌꯥꯝꯒꯤ ꯄꯩꯁꯥ ꯑꯗꯨ ꯑꯩ ꯂꯣꯏ ꯁꯤꯡꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯅꯦꯖꯔ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯁꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯤꯚꯤꯗ ꯂꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯃꯦꯅꯦꯖꯔ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯃꯍꯤꯕꯨ ꯊꯤꯔꯗꯨꯅ ꯃꯍꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯅꯍꯥꯛꯁꯦ ꯃꯤꯇꯣꯞꯅꯤ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯁꯦ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯊꯥꯒꯠꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯤꯁꯦ ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯍꯤꯅ ꯍꯥꯏꯔꯛꯈꯤ, ꯃꯦꯗꯥꯝ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯃꯤ 60-60 ꯁꯤꯈꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯋꯥꯔꯤ ꯇꯥꯕ ꯃꯇꯝꯗ ꯃꯦꯅꯦꯖꯔꯗ ꯄꯨꯡꯉꯛꯂꯝꯃꯤ꯫ ꯃꯍꯤꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯤꯂꯥꯝ ꯇꯧꯕ ꯂꯥꯛꯈꯤꯕꯗꯣ ꯃꯦꯗꯥꯝꯅꯤ꯫ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯃꯥꯡꯗꯒꯤ ꯃꯍꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯤꯟ ꯑꯗꯨ ꯎꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯡꯛꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯅꯪꯅ ꯂꯧ ꯂꯣꯛꯀꯦꯔꯥ ꯂꯣꯛꯑꯣꯏꯔꯥ ꯍꯟꯗꯛ ꯆꯍꯤꯗ ꯂꯥꯝꯕꯗꯣ ꯂꯧ ꯂꯣꯛꯇꯦꯅ ꯂꯥꯝꯗꯕꯗꯤ ꯌꯥꯔꯣꯏꯅꯦ, ꯅꯈꯣꯏ ꯆꯥꯗꯕꯗꯤ ꯌꯥꯔꯣꯏꯕ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ 4ꯅꯤ ꯄꯤꯔꯤꯁꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯗꯣ ꯁꯤꯡ ꯉꯝꯗ꯭ꯔꯒꯅꯦ ꯁꯤꯖꯈ꯭ꯔꯣ꯫ ꯑꯁꯨꯝ ꯇꯧꯔꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ
ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯣ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯅꯤꯂꯥꯝ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯋꯥꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯍꯤꯡꯍꯟꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯁꯤ ꯇꯧꯈ꯭ꯔꯤꯕꯁꯦ ꯃꯁꯤꯗꯒꯤꯗꯤ ꯑꯗꯣꯝꯒꯤ ꯕꯦꯡꯛꯇ ꯗꯤꯐꯣꯜꯇꯔ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯁꯤꯡꯗꯕ ꯃꯤꯗꯣ ꯂꯩꯔꯔꯣꯏ ꯅꯈꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯁꯨꯝ ꯇꯧꯔꯗꯤ ꯒꯣꯔꯃꯦꯟ ꯑꯣꯛꯁꯟ ꯔꯦꯠ ꯍꯥꯏꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯔꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯟꯖꯥꯁꯨ ꯂꯥꯛꯇꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯤ ꯑꯃꯦꯔꯤꯀꯥꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯐꯝꯂꯤꯉꯩ ꯃꯇꯝꯗ ꯀꯂꯥꯕꯇꯤ ꯂꯥꯛꯈꯤ ꯀꯂꯥꯕꯇꯤ ꯎꯔꯨꯕ ꯃꯇꯝꯗ ꯀꯤꯁꯣꯔꯅ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯀꯂꯥꯕꯇꯤꯅ ꯑꯩ ꯂꯣꯟ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯇꯥꯔꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯁꯦ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯦ ꯅꯨꯃꯤꯠ 15ꯅꯤ ꯁꯨꯔꯕꯅꯤ ꯇꯨꯝꯃꯛꯇ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯗ ꯀꯂꯥꯕꯇꯤꯅ ꯃꯍꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯗ ꯍꯥꯏꯈꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯇꯝꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯤꯗꯤ ꯃꯊꯟꯇ ꯅꯣꯛꯆꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯤ ꯑꯃꯁꯨꯡ ꯀꯂꯥꯕꯇꯤ ꯊꯨꯡꯂꯈꯤ ꯑꯗꯨꯒ ꯃꯍꯤꯅ ꯀꯂꯥꯕꯇꯤꯕꯨ ꯄꯝꯈꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ